Ma'am, Krumzedi Adom Nang Vivasi Impact News Ki Operation Blackboard near Impact News Ki Operation Blackboard na. We Lamda Masiki Education System Asida Hiram Krada, a home Kradang Puropungam Navi Pandam da Satariba, Akoi Tongan episode Asi, Manungsan Nangasi Hana Live on Pamasi, Akoi Impan Iski, who Sanjan Hong the Labor. Hr.Sec.School High By School Asidani Kumaruna in Pamangi Tongan by Hr.Sec. Singi reporting me am the tongue Gray School Karada, Koyozama Sinka Hena by Sindun Labor, Duga, really Ragi Tongan by School Sinda, Koyoza Watpagi reporting my amam tongue Graduna, Nasia Sina, Hr.Sec. Da, Hozikse, Ozaki am Ladiba, Mahiroki am Ladiba, the school Asidana, Kari problems sing. Mayok Nadibuke Haiba Dugi Subsaba ground report to Miam the Tamna with the Makta, Nasi Sima Pomashi Laxabani, Aduna Nasiki ground report Miam the Ming Taminas. Hangna Ahenba Unajaga Devasi, Hr.Sec.School Sigi, when Madame Principal Unajaga in Ahenba, Zakui, Laxev Impact News Ki Make Degi, Ahenba Makta was a day conjunction. Mapuina, we Hr.Sec. Huzik class 9, they in a 2 power was the Puna Mahiroki am lady, Ozakia, Lady Maruina department, wise winner, Adugi, Lady was as a graduate teachers, no Zakia, no Duga lecture, no Zakia, no do a handboy in a do. Huzik lecture say, I summer principal in Elizabeth, Ozase Puna 93 like utilize out Oma Mayawi, Simadi Cadre, Atopa school that used to Haitare, lecturer Puna Humfumapan, contract lecturer Tara Marie Yawiko, Aduga graduate teacher no 20. Satrama Singh say, total I kind bought and old Huzik Togzavasa, class 9 to 61, the gate 10 to 40, then class 11 the 739 science arts commerce om punsalaka 12 science dana 750 and the total enrollment say 1590 Ozama Singje apun bagi budi habi mapuina department wise when adugi put like yani department main wise say I sanction post pudi adum yam laiba but koi kari haige the retirement age or kanda retire tawgiba ozama singsna duki matik yam gare but laiba kharasina adum manage tawragadi hotnazari then aikoina education department aina last year request am tawjai matamdu da oza adum thabire aduna hojipaugi oinadi lairiba oza masing ja koi english ta oza tariat higher secondary gi oinani ko graduate ki di 19 gi tongana inside 20 haijabado moina do manage tawe aduga manipuri da oza se taruk leirambane adu hoji oza ama retire tawre manipuri gi oza mangana do maintain tawri haitare then statistics ta ozani satasu yamde adum anisna dum maintain ta wayai then biology da ozani palai ada dum subject botany ga zoology ga lawrak panina ada ai session se 11 da session marine abcd then 12 da session mangane da section mapan sang e moina adum full work ta wai hai tare ada gi physics ta oza taruk ne taruk sina adum akogi lecture gini wai haji se angang si yambanina session mapan sangini example first period ta oza tara tere dum season as hai tare chemistry da oza taru hoji sik lai se da utilize in ama yawe si manung da ko atopa school da utilize tarupa then geography da oza ani hana hum leram bana mari ta taw thokare geography gi yang ware hoji kaigina da angang se arts ki angang se loina mak geography laweba 100 above neba sigi posi oza ani khakna takpa oza second ga oza phiros kana ada moidi adum whole day adum class lawre haitare with practical su oibanina simatang dai oza sing da government gi side ta geography amatang dai ai haphaning ado mathematics ki se oza mari khatang hoji running one laidi kamasta oza laidi se mari khatane manga suram bane amaza khare tiji da aduna mari sina adum tai then geology se akoi ama leiramme ado kogi satra lobina balaita dana zonoston da salan kare zakre haita transfer ta gre haita ko then anthropology subject hangde za amadi handak bet chalubani hale adagi sociology da za ama khak lai ada sociology se satra mayam se takpada kona da badi ana graduate tagi graduate ko za ya mi se graduate ko za mari utilize to lecturer da
adum sizinajaba internally kano tawraga management. yes aduna ngasai lecture masing yamdraga su sumaina walakpasi aina graduate gi master degree holder ngatani na singkhala ga honajaba pol science ke zamanga ne pol science ke dum subject hojik thoidokpa kano laite aduga engineering drawing da oza ani lai idia da adu oza ani sina dum engineering drawing di sata si yamde sata mapan anda 11 gi oina aduga 12 gi oza sata manga oiram gani aduna sidi drawing practical dum sufficient oire then economics ki oza ani sina dum yai economics ki se wadi wabane satra kha yam economics se adu oza se happy raga the best ne history da oza ani khatani hoji use story se adu oza mari laigedabane laitrabane ani khatang use tawraka dum laibane bako aduga human ecology and family science da oza ama khatani contact regularize da lairise but high school dagi oza ama dum lecture da utilize tawraka sijina jabane then computer science oza ani dum lai adum sab jare mogi de ko aduga philosophy oza laite education da di oza an khatani ko laise but graduate gi oza ni lokhalaga oza homna dum maintain tawraga lai ara yamna so koina higher authority da dum application izela se oza wat pase happy hoina adum education ge ma happy re bp ma happy re bp je nang na iboto sana da bp lai haude zon son da bp ani lai hawi khoina sum thengna jarak budai ta aduna government gi ju policy da kitang ho ba dum lai budi ui oza gi side ta gi hetara school gi oina government da kwai tawhaning ba kari kai aina haidina government loi tawthore haitare aigi oina di handak ki oina computer se aina laksabse handak ka sahi ani sujare ba ada hana si mamang ai khonga ba higher secondary leijarame principal oina sahi ani ado si se higher secondary aina hek laksama tanda aina government da computer se matam ga chanadre an sindopi habda adum khutak ta dai ta hana gi singdo loktu odu ga haina computer nahan pe tara amne taru amne pentium hoji ji kin ko pentium 11 da ado samaga siksha de tor pira aga hani ge aman basilok to an basinga ta angang sing use to hole ba ko sima yamna thank you aga men site ai computer ge ai haidi hanadi hani ge ari bunga sum toram bane ba then ani subada computer room am so sabire kitang satisfy oidena next to computer room am so sabire aduma thagas thank you hai tam ne tra adagi boys toilet mayam sabi bagi provision lae sanction kai thare then school gi oina boys hostel ama G+2 ni hai aduma sabirani haibagi approval ama pibire mafam so dum laire khoi library su matam gadi chunadre hanagi dune ba adugi do kitang upgrade tawbirani haiba sumasu aduma so haibire aduna CCG ondi aina hiding and government loi pire haitarene thank you very much haita da koisa director ke rahana leiramba khongam pat tu di khoina chalu da ju satra ga phajan lai hodre oza ju phajan lai hode oza na lai ngai matam da su satra oza je wal pu problem se le ma ado satra lai tam pham amada lai am kan da simaina adai bam da la pu da kari phau bi ju aina lai ngai matam de khongam pat su satra lai hobane aduga G+2 ge building am so saram bane ka train pan ge aduda hongjanna bage koi matam dugi education minister sir Rajendrona yam initiative lauraga ahan bagi angang yang khai manga aina sangge sir Rajendrona han sangam me ma 3 months ka lere me di matung ga isang mane ba adu free of cost admission tawbiraga adu maina tawrame adu mathang sahi chu angang phajana dum laki adu handak sahi angang lehudaba se sigi maram di karami oge da aikoi ge lehori ba lecture sing se regular na te primary teacher ne ba moi se with makogi pe dum phangja hali ne ba aduga lecture utilize lecture ha ga tahobane ba toba kan si da public ta information laigrisna chemistry ki oza laite suda bagi haiba home science ki oza laite haiba simadi leihobane ba leihori ba pot se ayakna home science ki oza mane aduga chemistry oza se ai 3 months ki hiring tawraga 5,000 yam pick by amount of 5,000 aina ngamjaba da haitare ko adumaina salary se piraga aigi pera chahi ani dude adumaina taraga kano award lobane handa oza pikam na logi bane loina ma pass tawbagi ko ba higher secondary se 100% pass tawbagi na award lobane ba teacher state da aduga handak lak da basi ki di maram de ithdo pa khangjadre karamai tawbono haibadu aina khanbada ngasai gi oza sudabadu adu khaki adu lairiba principal duna yang kana initiative lowe habade ai pauta jai bojik se adu adum
ꯐꯖꯅ ꯑꯗꯨꯝ ꯃꯊꯪꯗꯗꯤ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩ ꯑꯗꯨꯒ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯁꯥꯇ꯭ꯔ ꯌꯥꯝ ꯀꯟꯅꯗꯤ ꯂꯩꯇꯦ 50-60 ꯂꯩꯔꯝꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯑꯩꯅ ꯁꯤꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯂꯩꯔꯒꯁꯨ ꯌꯥꯝ ꯂꯩꯇ꯭ꯔꯒꯁꯨ ꯆꯞ ꯃꯥꯟꯅꯩ ꯊꯕꯛꯇꯤ ꯀꯥꯟꯕꯗꯤ ꯑꯃꯠꯇ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯗꯨꯝ ꯆꯠꯆꯔꯀꯥꯟꯗ ꯑꯩꯅ ꯁꯤꯗꯁꯨ ꯈꯤꯇꯪ ꯐꯕ ꯍꯥꯏꯗꯤ 100% ꯄꯥꯁ ꯇꯧꯅꯕꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯑꯣꯖꯥꯁꯤꯡꯒ ꯍꯣꯠꯅꯃꯤꯟꯅꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯂꯦꯇꯦꯁ ꯁ꯭ꯇꯥꯐꯀꯤ ꯔꯨꯝꯗꯅꯤ ꯑꯣꯖꯥꯗꯤ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯀꯩꯅꯣꯗ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤꯅꯦꯕꯀꯣ ꯍꯣꯏ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤꯁꯦ ꯑꯣꯖꯥ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯑꯩꯈꯣꯏ ꯑꯣꯖꯥ 15-16 ꯂꯩ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯅꯣꯡꯃꯗ ꯑꯣꯖꯥ ꯄꯨꯟꯅ ꯑꯣꯖꯥ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤꯁꯦ ꯄꯤꯔꯣꯠ ꯀꯌꯥꯃꯨꯛꯀ ꯐꯪꯒꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏ 2 ꯅꯠꯇ꯭ꯔꯒ 2ꯗꯤ ꯑꯗꯨꯝ ꯁꯨꯝ ꯑꯋꯥꯠ ꯑꯄꯥ ꯀꯩꯀꯥ ꯑꯇꯩ ꯀꯩꯀꯩ ꯁꯨꯝ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯔꯣ ꯑꯗꯩ ꯑꯣꯖꯥꯉꯩꯒꯤ ꯑꯣꯏꯔꯣ ꯀꯩꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯒꯦ ꯑꯩꯈꯣꯏ ꯒ꯭ꯔꯦꯖꯨꯋꯦꯠ ꯁꯥꯏꯠꯀꯤꯗꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯑꯝꯇ ꯂꯩꯇꯦ ꯑꯣꯖꯥꯗꯤ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯗꯣꯏꯅꯣ ꯉꯁꯥꯏ ꯑꯩ ꯍꯧꯖꯤꯛ ꯈꯅꯥꯎ ꯌꯥꯂꯦ ꯏꯪꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯅꯤ ꯏꯪꯂꯤꯁꯀ ꯃꯅꯤꯄꯨꯔꯤꯒꯁꯤꯗꯤ ꯀꯃꯟ ꯑꯣꯏꯅ ꯂꯧꯕ ꯁꯕꯖꯦꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯁꯦ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 3ꯃꯛ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯐꯪꯕ꯭ꯔꯥ ꯑꯗꯨꯝ ꯐꯪꯉꯤ ꯑꯩꯈꯣꯏ ꯋꯤꯛ ꯑꯃꯗ ꯑꯗꯨꯝ ꯆꯪꯉꯤ ꯑꯗꯨꯝ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯆꯪꯉꯤ ꯑꯗꯣ ꯑꯣꯖꯥꯁꯨ ꯋꯥꯠꯂꯤꯕꯅꯤ ꯑꯣꯖꯥ ꯀꯌꯥ ꯂꯩꯕꯗꯅꯣ ꯑꯣꯖꯥ ꯑꯣꯖꯥ 3ꯅꯦ ꯇꯔꯨꯛ ꯑꯗ ꯁꯦꯛꯁꯟꯗꯤ 3-8ꯅꯦꯕ ꯊꯥꯏꯁꯦ ꯑꯗꯣ ꯑꯥꯔꯠꯁꯨ ꯁꯥꯏꯟꯁꯁꯨ ꯑꯗꯩ ꯀꯃꯔꯁ ꯌꯥꯎꯔꯛꯏꯅꯤꯀꯣ ꯑꯗ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯑꯣꯖꯥꯒꯤꯗꯤ ꯌꯥꯝꯅ ꯏꯅꯐ ꯑꯣꯏꯕꯗꯤ ꯑꯣꯏꯗꯦꯕ ꯅꯣꯡꯃꯗ ꯑꯗꯨꯗꯤ ꯑꯣꯖꯥꯅ ꯄꯦꯔꯣꯠ ꯄꯦꯔꯠ 3 ꯆꯪꯕ ꯑꯗꯒꯤ 2 ꯆꯪꯕ 4 ꯆꯪꯕ ꯌꯥꯎꯋꯦ ꯑꯣꯖꯥꯗꯤ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯗꯣꯏꯅꯣ ꯀꯃꯔꯁꯀꯤ ꯀꯃꯔꯁꯀꯤ ꯑꯣꯖꯥ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯑꯣꯖꯥ ꯑꯣꯖꯥ 4 ꯂꯩ ꯁꯥꯇ꯭ꯔ ꯀꯃꯔꯁꯀꯤ ꯁꯥꯇ꯭ꯔꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦ ꯁꯥꯇ꯭ꯔꯁꯤ 11ꯒ 12ꯒꯁꯦ ꯁꯥꯇ꯭ꯔꯁꯦ ꯑꯩꯈꯣꯏ 200ꯃꯨꯛ ꯂꯩ ꯍꯟꯗꯛꯇꯤ ꯄꯣꯖꯤꯁꯟꯒ ꯄꯨꯊꯣꯛꯄ ꯉꯝꯒꯗꯧ ꯃꯥꯟꯕ꯭ꯔꯣ ꯀꯃꯔꯁꯀꯤꯁꯤ ꯑꯣꯖꯥ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯔꯤ ꯑꯗꯣ ꯑꯗꯣ ꯈꯪꯗꯦ ꯑꯗꯣ ꯑꯣꯖꯥ ꯍꯣꯏ ꯀꯩ ꯁꯨꯝ ꯁꯥꯇ꯭ꯔ ꯇꯥꯛꯄꯗ ꯁꯥꯇ꯭ꯔꯁꯦ ꯑꯗꯨꯃꯥꯏꯅ ꯂꯧꯔꯛꯄ ꯉꯝꯒꯗꯕ ꯁꯥꯇ꯭ꯔ ꯌꯥꯎꯕ ꯁꯥꯇ꯭ꯔꯁꯦ 12ꯇꯗꯤ 1-2ꯒꯨꯝꯕ ꯌꯥꯎꯋꯦꯅ ꯈꯜꯂꯦ ꯁꯤꯗ ꯂꯩꯕꯁꯦ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯑꯣꯖꯥ 1997ꯗꯒꯤ ꯂꯩ ꯍꯥꯟꯅ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯀꯌꯥꯃꯨꯛꯇꯒ ꯄꯣꯁꯇꯤꯡꯒ ꯂꯩꯔꯝꯃꯒꯦ ꯑꯣꯖꯥ ꯂꯩꯇꯦ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩ ꯁꯤꯗ ꯁꯨꯝ ꯖꯣꯏꯟ ꯇꯧꯋꯦ 97ꯗꯒꯤꯀꯣ 97ꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤ ꯑꯣꯀꯦ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗꯒꯗꯤ ꯆꯠꯅꯤꯡꯕꯒꯤ ꯀꯩꯅꯣꯒ ꯐꯥꯎꯗꯕ꯭ꯔꯣ ꯑꯣꯖꯥ ꯁ꯭ꯀꯨꯜ ꯊꯣꯏꯗꯣꯛꯅ ꯑꯃꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯕꯁꯦ ꯑꯥꯎ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤ ꯁꯨꯝ ꯂꯩꯕꯁꯦ ꯑꯗꯨ ꯆꯠꯅꯤꯡꯗ꯭ꯔꯦ ꯑꯣꯖꯥꯗꯤ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯅꯤꯄꯨꯔꯤꯒꯤꯗꯤ ꯑꯣꯖꯥ ꯀꯌꯥ ꯂꯩꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ 5 ꯂꯩ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯉꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯥꯁ ꯁꯦꯛꯁꯟꯁꯨ ꯃꯌꯥꯝ ꯈꯥꯏꯗꯣꯛꯑꯦ ꯇꯥꯏ ꯁꯤꯁꯦ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯣꯖꯥꯗ ꯊꯦꯡꯅꯕꯤ ꯁꯤꯗꯤ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯉꯁꯥꯏ ꯍꯥꯏꯗꯤ ꯐꯥꯔꯁ ꯄꯦꯔꯠꯇ ꯂꯥꯛꯑꯅꯤ ꯍꯣꯔꯦꯟ ꯂꯥꯁ ꯄꯦꯔꯠ ꯐꯥꯎ ꯂꯩꯗꯣꯏꯅꯤ ꯑꯩꯈꯣꯏꯁꯦ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦꯀꯣ ꯑꯗꯨꯒ ꯄꯦꯔꯠꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯑꯗꯨꯝ ꯊꯣꯛꯄꯗꯣ ꯑꯣꯖꯥꯁꯤ ꯌꯥꯝꯗꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯨꯇꯤ ꯂꯧꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯝ ꯅꯥꯔꯐꯥꯎꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯕꯗꯣ ꯇꯧꯋꯦ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤ ꯃꯅꯤꯄꯨꯔꯤ ꯂꯧꯕ ꯑꯣꯖꯥꯁꯤ ꯑꯣꯖꯥ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯄꯦꯟꯁꯟ ꯆꯠꯈ꯭ꯔꯦꯕꯀꯣ ꯁꯤꯁꯨ ꯑꯣꯖꯥꯁꯦ ꯑꯝꯇ ꯊꯥꯕꯤꯔꯛꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤ 9, 10ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯧꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯋꯥꯠꯄꯒꯤꯀꯣ ꯑꯣꯖꯥ ꯀꯌꯥꯒꯨꯝꯕ ꯊꯥꯔꯛꯑꯒꯗꯤ ꯑꯣꯖꯥ ꯍꯣꯏꯗ ꯈꯤꯇꯪ ꯃꯦꯅꯦꯖ ꯇꯧꯕꯗ ꯅꯨꯡꯉꯥꯏꯒꯅꯤ ꯑꯣꯖꯥ 3ꯒꯨꯝꯕ ꯊꯥꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯌꯥꯝꯗ꯭ꯔꯕꯗ 2 ꯐꯥꯎꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯀꯌꯥꯃꯨꯛꯀ ꯅꯣꯡꯃꯗ ꯄꯦꯔꯠ ꯀꯌꯥꯃꯨꯛꯀ ꯂꯧꯕꯤꯒꯦ ꯑꯣꯖꯥ ꯄꯦꯔꯠ 3, 4 ꯁꯨꯃꯥꯏꯅ ꯂꯧꯋꯦꯕ ꯏꯁꯥꯒꯤ 3 ꯂꯩꯖꯔꯅꯤ ꯑꯗꯩ 9, 10ꯒꯤ 9, ꯑꯃꯨꯛ 10 ꯆꯪꯉꯅꯤꯀꯣ ꯂꯧꯔꯛꯑꯒꯗꯤ ꯑꯗꯨꯃꯥꯏꯅ ꯃꯔꯤ ꯂꯧꯋꯦꯕ ꯑꯗꯨꯒ ꯄꯦꯔꯠ ꯌꯥꯝꯕꯗꯨꯒꯤꯗꯤ ꯇꯣꯛꯈ꯭ꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯟꯅꯕꯁꯦ ꯃꯇꯝꯗꯀꯣ ꯂꯥꯏꯠ ꯑꯣꯏꯅꯔꯛꯄ ꯑꯗ ꯁꯤꯟꯅꯕꯗ ꯌꯥꯝ ꯋꯥꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯁꯣꯁꯤꯌꯣꯂꯣꯖꯤ ꯇꯥꯛꯑꯦ ꯀꯣ ꯁꯣꯁꯤꯌꯣꯂꯣꯖꯤꯁꯦ ꯑꯣꯖꯥ ꯏꯊꯟꯗ ꯑꯣꯏꯔꯦ ꯏꯊꯟꯇ ꯅꯠꯇꯦ ꯑꯣꯖꯥ 3 ꯑꯍꯨꯝ ꯑꯩꯈꯣꯏ 3 ꯑꯣꯏꯅ ꯂꯩꯌꯦ ꯍꯧꯖꯤꯛ ꯁꯣꯁꯤꯌꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯗꯀꯣ ꯁꯣꯁꯤꯌꯣꯂꯣꯖꯤꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯁꯥꯇ꯭ꯔ ꯀꯌꯥꯃꯨꯛ ꯂꯧꯒꯦ ꯁꯣꯁꯤꯌꯣꯂꯣꯖꯤ ꯁꯣꯁꯤꯌꯣꯂꯣꯖꯤꯁꯦ ꯀ꯭ꯂꯥꯁ 11ꯒ 12ꯁꯤꯗ ꯑꯗꯨꯝ 40 around 40 students each ꯑꯗꯨꯝ ꯂꯩꯌꯦꯀꯣ ꯀ꯭ꯂꯥꯁ 11ꯗꯁꯨ 12ꯗꯁꯨ ꯑꯗꯨꯃꯥꯏꯅ ꯁꯦꯛꯁꯟ ꯈꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯂꯧꯋꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯧꯕꯁꯦꯀꯣ ꯑꯣꯖꯥ 3ꯒ ꯑꯣꯖꯥꯁꯦ ꯁꯤꯗ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯁꯤꯗ ꯑꯩꯈꯣꯏ 2016 ꯕꯦꯠꯆꯅꯦ MPSCꯒꯤ 2016ꯗꯒꯤ ꯆꯪꯉꯛꯄꯅꯦ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯩꯔꯤ ꯑꯣꯀꯦ ꯑꯇꯣꯞꯄ ꯄꯣꯁꯇꯤꯡ ꯃꯐꯝ ꯑꯝꯇ ꯆꯠꯇ꯭ꯔꯤꯀꯣ ꯆꯠꯇ꯭ꯔꯤ ꯑꯣꯖꯥꯗꯤ ꯁꯤꯗ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯑꯩ 2017ꯗ ꯂꯥꯛꯄꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯍꯥꯟꯅ ꯀꯥꯏꯋꯥꯏꯗ ꯍꯥꯟꯅ ꯔꯥꯝ ꯂꯝꯄꯥꯜꯗ ꯄꯨꯔꯝꯃꯦ
ꯑꯔꯥꯞꯄꯗ ꯀꯩꯗ ꯄꯣꯁꯇꯤꯡ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯇꯧꯔꯝꯃꯦ ꯔꯥꯝꯂꯥꯟꯄꯥꯟ ꯃꯃꯥꯡꯗꯩ ꯁꯦꯛꯃꯥꯏꯗ ꯅꯤꯂꯄꯠꯃ ꯁ꯭ꯀꯨꯜꯗ ꯇꯧꯔꯝꯃꯦ ꯌꯨꯝꯁꯦ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯒꯦ ꯑꯩꯁꯦ ꯈꯣꯡꯃꯟꯈꯨꯔ ꯆꯨꯊꯦꯛꯇꯒꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯑꯣꯖꯥꯉꯩꯁꯦ ꯑꯅꯛꯄꯗ ꯑꯌꯥꯝꯕ ꯄꯣꯁꯇꯤꯡ ꯇꯥꯅꯕ ꯍꯣꯠꯅꯕꯁꯦ ꯑꯌꯥꯝꯕ ꯊꯦꯡꯅꯁꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯔꯤꯒꯤ ꯃꯥꯜꯂꯤ ꯑꯣꯏꯁꯦ ꯍꯣꯠꯅꯕ ꯀꯩꯝ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯑꯣꯖꯥ ꯍꯣꯠꯅꯩ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯁꯨꯝ ꯑꯌꯥꯝꯕ ꯑꯗꯨꯗꯤ ꯁꯨꯝ ꯀꯃꯜ ꯑꯣꯏꯅ ꯑꯣꯖꯥꯉꯩꯅ ꯑꯅꯛꯄꯗ ꯄꯣꯁꯇꯤꯡ ꯄꯥꯝꯃꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯦ ꯁꯤ ꯃꯔꯨꯑꯣꯏꯕ ꯀꯔꯤꯒꯤ ꯃꯥꯜꯂꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡꯁꯤꯁꯨ ꯐꯠꯇꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯄꯤꯁꯁꯨ ꯂꯩꯇꯦ ꯑꯦꯅꯤꯊꯤꯡ ꯀꯦꯟ ꯍꯦꯄꯟ ꯑꯦꯅꯤꯋꯦꯔ ꯅꯠꯇ꯭ꯔꯥ ꯑꯩ ꯉꯁꯤ ꯃꯁꯤꯃꯛ ꯁꯤ ꯂꯩꯗꯅ ꯕꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯅ ꯌꯨꯝ ꯍꯟꯕ ꯏꯔꯪ ꯅꯛꯄꯁꯤꯕꯨ ꯍꯟꯕꯗ ꯕꯦꯔꯥ ꯇꯧꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯝꯁꯦ ꯄꯤꯁ ꯂꯩꯇꯕꯅꯤꯅ ꯃꯁꯥꯅ ꯑꯗꯨꯝ ꯌꯨꯝ ꯑꯅꯛꯄꯗ ꯑꯗꯨꯝ ꯂꯣꯏ ꯇꯥꯅꯤꯡꯕ ꯇꯥꯕꯅꯦꯕ ꯁꯤꯃ ꯂꯩꯔꯦ ꯆꯤꯡꯗ ꯀꯅꯥꯅ ꯆꯠꯅꯤꯡꯗꯣꯏꯅꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯁꯤꯒꯨꯝꯕꯁꯤꯅ ꯑꯣꯏꯅꯤꯌꯦ ꯄꯤꯁ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯐꯔꯒꯗꯤ ꯂꯣꯏ ꯇꯥꯅꯤꯡꯒꯅꯤ ꯑꯣꯖꯥꯁꯤꯡꯒꯤ ꯀ꯭ꯋꯥꯇꯔ ꯐꯖꯅ ꯄꯤꯕꯤꯔꯕ ꯀꯩꯗꯧꯕꯩ ꯇꯥꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯀꯩꯗꯧꯕꯩ ꯆꯠꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯏꯟꯁꯦꯟꯇꯤꯞꯁꯨ ꯈꯔ ꯄꯤꯕꯤꯕ ꯃꯣꯏ ꯑꯔꯥꯞꯄ ꯇꯥꯕ ꯑꯣꯖꯥꯁꯤꯡꯒꯤ ꯑꯗꯨ ꯀꯩꯁꯨꯝꯇ ꯀꯥꯏꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯇꯧꯔꯒꯗꯤ ꯂꯣꯏꯅ ꯃꯄꯥꯟ ꯑꯗꯨꯝ ꯑꯔꯥꯞꯄꯗ ꯂꯩꯕ ꯌꯥꯅꯤ ꯃꯐꯝ ꯐꯤꯂꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯇꯥꯔꯒꯅ ꯇꯣꯂꯣꯞ ꯇꯪꯈꯥꯏ ꯍꯦꯟꯒꯠꯂꯣ ꯇꯝꯗ ꯇꯥꯔ ꯄꯤꯛꯊꯔꯣꯅ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯈꯤꯇꯪ ꯆꯤꯡꯗ ꯇꯥꯕꯁꯤꯡꯗ ꯑꯍꯦꯟꯕ ꯈꯨꯗꯣꯡꯆꯥꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯒꯗꯤ ꯆꯤꯡꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯈꯪꯗꯦ ꯃꯣꯏꯗ ꯑꯗꯨꯝ ꯈꯔ ꯄꯤꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯠꯇꯕ ꯑꯗꯨꯒ ꯄꯤꯁ ꯂꯩꯇꯕꯁꯦ ꯁꯤꯅꯁꯨ ꯑꯌꯥꯝꯕ ꯑꯔꯥꯞꯄꯗ ꯂꯩꯅꯤꯡꯗꯕ ꯉꯥꯛꯇꯅꯦ ꯑꯣꯖꯥꯗꯤ ꯀꯔꯤꯗꯤ ꯄꯥꯝꯃꯤꯒꯦ ꯏꯀꯣꯅꯣꯃꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯅꯤ ꯏꯀꯣꯅꯣꯃꯤꯛꯁꯀꯤꯗꯨꯗꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯥꯇ꯭ꯔ ꯃꯁꯤꯡꯁꯦ ꯑꯗꯨꯝ ꯆꯥꯟꯅꯕ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯤꯅꯦ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯑꯅꯤ ꯈꯛꯇꯪꯅꯦꯕ ꯃꯥꯒꯤ ꯁ꯭ꯀꯨꯜꯁꯤꯗꯗꯤ 4 ꯂꯩꯒꯗꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯁ꯭ꯇ꯭ꯔꯤꯝꯁꯨ 2 ꯑꯣꯏꯕ ꯀꯃꯔꯁꯁꯨ ꯑꯣꯏꯕ ꯑꯥꯔꯠꯁꯁꯨ ꯑꯣꯏꯕ ꯑꯗꯨꯅ ꯑꯣꯖꯥ ꯑꯅꯤꯁꯤꯅ ꯃꯦꯅꯦꯖ ꯇꯧꯋꯤ ꯑꯣꯖꯥꯗꯤ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯣꯖꯥ ꯑꯩ ꯄꯣꯜ ꯁꯥꯏꯟꯁꯀꯤ ꯄꯣꯜ ꯁꯥꯏꯟꯁꯀꯤꯗꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯂꯩꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯦ ꯑꯣꯖꯥꯁꯨ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯅ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯗꯤ ꯑꯗꯨꯝ ꯂꯩꯖꯩꯌꯦꯕꯀꯣ ꯑꯣꯖꯥ ꯀꯌꯥ ꯂꯩꯕꯤꯕ ꯑꯩꯈꯣꯏ ꯄꯨꯂꯞꯅ 5 ꯃꯉꯥꯁꯦ ꯈꯔ ꯌꯥꯝꯕ ꯃꯥꯜꯂꯤ ꯌꯥꯝꯕ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯥꯔꯠꯁꯀꯤ ꯑꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯁꯦ ꯀꯝꯄꯜꯁꯔꯤ ꯁꯕꯖꯦꯛꯅꯤꯅ ꯁꯥꯇ꯭ꯔꯁꯦ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕꯅ ꯂꯣꯏ ꯂꯧꯔꯦꯕ ꯑꯗꯨꯅ ꯁꯥꯇ꯭ꯔꯒꯤ ꯁ꯭ꯇꯔꯦꯡꯇꯨ ꯌꯥꯝꯃꯛꯄꯅꯤꯅ ꯑꯣꯖꯥꯁꯦ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯈꯜꯂꯦꯕ ꯅꯣꯡꯃꯗ ꯄꯤꯔꯤꯌꯠ ꯀꯌꯥꯃꯨꯛ ꯄꯤꯔꯤꯌꯠ ꯑꯅꯤꯒꯤ ꯍꯤꯁꯥꯕꯅꯦ ꯑꯩꯈꯣꯏꯗꯤ 11 12 ꯁꯦꯛꯁꯟ A B ꯂꯣꯏ ꯈꯥꯏꯗꯣꯛꯄꯅꯤꯅ ꯑꯗꯨꯃꯥꯏꯅ 11ꯗ ꯁꯦꯛꯁꯟ 2 ꯈꯥꯏꯗꯣꯛꯑꯦ ꯈꯜꯂꯁꯦꯕ ꯑꯣꯖꯥ 12ꯇ 2 ꯈꯥꯏꯗꯣꯛꯑꯦ ꯈꯜꯂꯁꯦꯕ ꯑꯗꯨꯗꯤ ꯄꯨꯟꯅ 4 ꯈꯛꯅꯦꯕ ꯂꯩꯗꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯁꯦ ꯅꯣꯡꯃꯗ ꯁꯕꯖꯦꯛ ꯄꯤꯔꯤꯌꯠ 2ꯔꯛꯀ ꯊꯣꯛꯄ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯣꯖꯥ ꯑꯃꯅ ꯄꯤꯔꯤꯌꯠ ꯑꯃꯃꯝ ꯊꯨꯡꯅꯕꯗ ꯑꯣꯖꯥ ꯑꯃꯃꯝꯁꯦ ꯅꯣꯡꯃꯒꯤ ꯂꯦꯝꯐꯝ ꯊꯣꯛꯇꯕꯁꯦ ꯀꯩꯅꯣ ꯇꯧꯕꯗ ꯑꯣꯖꯥ ꯑꯩꯈꯣꯏ 5 ꯂꯩꯕꯁꯤꯉꯣꯟꯗ ꯁꯦꯅꯤꯌꯔ ꯑꯣꯖꯥ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯔꯤꯂꯦꯛꯁ ꯇꯧꯔꯒ ꯃꯥꯁꯨ ꯀ꯭ꯂꯥꯁ ꯂꯧꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯂꯧꯍꯟꯗꯕꯁꯨ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯦꯅꯤꯌꯔ ꯑꯣꯖꯥꯁꯤꯡꯅꯗꯤ ꯄ꯭ꯔꯦꯁꯔꯗꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯝꯕꯁꯨ ꯌꯥꯎꯔꯤꯕ ꯑꯣꯖꯥ ꯃꯁꯤꯡ ꯊꯥꯕꯗꯕꯨ ꯌꯥꯎꯕ ꯋꯥꯇꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯃꯤꯠ ꯈꯥꯏꯗꯣꯛꯅꯔꯀꯥꯟꯗ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯃꯅ ꯑꯣꯖꯥ 2 ꯑꯃ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅꯗꯤꯅꯦ ꯑꯩꯈꯣꯏ ꯂꯥꯛꯇꯕ ꯌꯥꯗꯦꯕ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯕ ꯌꯥꯗꯦꯕ ꯑꯣꯖꯥꯗꯤ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯦꯁ.ꯗꯤ.ꯇꯤ ꯑꯣꯏꯅ ꯆꯪꯖꯕꯅꯦꯕꯀꯣ ꯑꯗꯨꯒ ꯌꯨꯇꯤꯂꯥꯏꯖ ꯑꯣꯏꯅ ꯑꯦꯁ ꯂꯦꯛꯆꯔꯔ ꯑꯣꯏꯅ ꯑꯦꯖꯨꯀꯦꯁꯟꯗ ꯌꯨꯇꯤꯂꯥꯏꯖ ꯇꯧꯖꯕꯅꯤ 11ꯒꯤꯗ ꯏꯖꯨꯀꯦꯁꯟꯒꯤꯁꯦ ꯑꯣꯖꯥ ꯀꯌꯥꯃꯨꯛ ꯂꯩ ꯑꯩꯈꯣꯏꯁꯦ ꯑꯣꯖꯥ 4ꯅꯤ ꯑꯣꯖꯥ ꯊꯥꯔꯒꯗ ꯑꯧ ꯑꯣꯖꯥ 4ꯁꯤꯅ ꯍꯧꯖꯤꯛ ꯀꯩ ꯃꯦꯅꯦꯖ ꯇꯧꯕꯗ ꯀꯔꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯍꯧꯖꯤꯛꯀꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦ ꯑꯋꯥꯠꯄꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯗꯤ ꯆꯠꯂꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯁꯤꯗ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯑꯩꯗꯤ ꯑꯁꯦꯡꯕꯒꯤꯗꯤ 2023ꯒ ꯗꯒꯤ ꯍꯥꯟꯅ ꯀꯥꯏꯋꯥꯏꯗ ꯂꯩꯔꯝꯒꯦ ꯑꯩꯗꯤ ꯍꯥꯟꯅ ꯀꯩꯅꯣꯅꯦ ꯎꯈ꯭ꯔꯨꯜꯗ ꯂꯩꯔꯒ ꯌꯨꯇꯤꯂꯥꯏꯖ ꯇꯧꯕꯅ ꯑꯩꯁꯦ ꯋꯥꯡꯈꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯧꯕ ꯎꯈ꯭ꯔꯨꯜꯗꯗꯤ ꯆꯠꯅꯤꯡꯗꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯥꯏ ꯑꯅꯛꯄꯗ ꯑꯌꯥꯝꯕ ꯇꯥꯟꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯁꯦꯡꯕ ꯏꯁꯥꯒꯤ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯑꯣꯖꯥ ꯍꯣꯏꯅ ꯊꯕꯛ ꯆꯪꯕꯒꯤ ꯑꯣꯐꯔ ꯐꯣꯝ ꯁꯥꯏꯟ ꯇꯧꯕꯗꯗꯤ ꯑꯦꯅꯤ ꯃꯅꯤꯄꯨꯔꯒꯤ ꯖꯒꯥ ꯑꯃꯗ ꯄꯣꯁꯇꯤꯡ ꯄꯤꯕꯗ ꯆꯠꯀꯅꯤꯅ ꯁꯥꯏꯟ ꯇꯧꯕꯤꯅꯤ ꯑꯗꯨꯒ ꯆꯠꯄ ꯌꯥꯏꯑꯕꯀꯣ ꯑꯗꯩꯗ ꯄ꯭ꯔꯣꯄꯔ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀ꯭ꯋꯥꯇꯔ ꯄꯤꯕꯤꯗꯕ ꯂꯩꯒꯦꯅ ꯆꯠꯆꯔꯒꯁꯨ ꯑꯩꯈꯣꯏ ꯀ꯭ꯋꯥꯇꯔꯗꯣ ꯂꯩꯇꯕꯅꯤꯅ ꯑꯗꯒꯤꯗꯤ ꯔꯣꯗ ꯋꯦꯁ ꯃꯌꯥꯝ ꯑꯃ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯂꯩꯕꯁꯤꯅꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯩꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯨꯇꯤꯂꯥꯏꯖ ꯑꯣꯏꯅ ꯇꯧꯔꯕꯅꯤ ꯃꯣꯏꯅ ꯂꯩꯐꯝ ꯒꯚꯔꯟꯃꯦꯟ ꯁꯥꯏꯠꯇꯩ ꯄꯤꯔꯒꯗꯤ ꯒꯚꯔꯟꯃꯦꯟ ꯁꯥꯏꯠꯀꯩ ꯄꯤꯔꯒꯗꯤ ꯂꯩ ꯇꯥꯕꯅꯤ ꯑꯣꯖꯥꯗꯤ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯑꯥꯔꯠꯁ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯥꯔꯠꯁ ꯒ꯭ꯔꯦꯖꯨꯑꯦꯠꯀꯤꯁꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥꯉꯩꯁꯨ ꯈꯔ ꯍꯦꯟꯇꯣꯛ ꯍꯦꯟꯖꯤꯟ ꯂꯩꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟꯁꯦ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯍꯦꯟꯕꯗꯤ ꯑꯗꯨ ꯂꯩꯇꯦꯅ ꯍꯥꯏꯖꯒꯦ 9, 10ꯁꯤꯗ ꯁꯥꯇ꯭ꯔ 100ꯅꯤ ꯂꯩꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯣꯖꯥꯗꯤ ꯑꯣꯖꯥ 10ꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ 10ꯁꯦ ꯑꯩ ꯑꯝꯇ ꯀꯩꯅꯣ ꯍꯥꯏꯖꯒꯦ ꯑꯃꯗꯤ ꯑꯃꯨꯛ ꯌꯨꯇꯤꯂꯥꯏꯖ ꯇꯧꯕꯒꯤꯕꯨꯗꯤ ꯐꯣꯡꯗꯣꯛꯄꯤꯔꯦꯕꯀꯣ 4 ꯈꯛꯇꯪ ꯅꯠꯇꯦ 2 ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣꯗ ꯂꯩꯌꯦꯕ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯕ꯭ꯔꯦꯔꯤꯗ 2 ꯑꯃꯁꯨ ꯂꯩꯕ
ꯑꯣꯖꯥꯁꯦ ꯈꯔ ꯃꯔꯥꯡ ꯀꯥꯏꯕꯗꯤ ꯑꯇꯣꯞꯄꯗ ꯁꯤꯟꯅꯔꯦꯕꯀꯣ ꯁꯤꯗ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯣꯖꯥꯗꯤ ꯀꯥꯏꯗ ꯇꯥꯛꯄꯤꯔꯝꯒꯦ ꯍꯥꯟꯅ ꯀꯩꯅꯣ ꯎꯈ꯭ꯔꯨꯜꯗ ꯇꯥꯔꯝꯃꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯞꯇꯁꯨ ꯌꯨꯇꯤꯂꯥꯏꯁ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯀꯤ ꯄꯣꯁꯇꯤꯡꯁꯦ ꯎꯈ꯭ꯔꯨꯜꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯗꯥꯏꯔꯦꯛ ꯂꯩꯔꯦ ꯁꯤꯗ 2020ꯗ ꯂꯥꯛꯄ ꯎꯈ꯭ꯔꯨꯜꯗ ꯄꯣꯁꯇꯤꯡ ꯄꯤꯕ ꯃꯇꯝꯗꯗꯤ ꯎꯈ꯭ꯔꯨꯜꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕꯤꯔꯝꯒꯦ ꯎꯈ꯭ꯔꯨꯜꯁꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯁꯤꯗ ꯌꯨꯇꯤꯂꯥꯏꯁ ꯇꯧꯔꯝꯃꯦꯕ ꯑꯗꯩ ꯍꯤꯀꯞꯇ ꯑꯃꯨꯛ ꯌꯨꯇꯤꯂꯥꯏꯁ ꯇꯧꯋꯦꯕ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯄꯨꯔꯥ ꯀꯩꯅꯣ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯏꯅ ꯑꯃꯨꯛ ꯂꯥꯛꯄ ꯎꯈ꯭ꯔꯨꯜꯗꯗꯤ ꯑꯣꯖꯥ ꯀꯨꯏꯅ ꯂꯩꯈꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯣꯖꯥ ꯎꯈ꯭ꯔꯨꯜꯁꯦ ꯀꯩꯅꯣ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯎꯈ꯭ꯔꯨꯜ ꯅꯨꯡꯉꯥꯏꯇꯕ ꯀꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯑꯣꯖꯥ ꯎꯈ꯭ꯔꯨꯜꯒꯤ ꯀꯩꯅꯣ ꯁꯅꯥ ꯀꯩꯊꯦꯜ ꯆꯤꯡꯁꯥꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯁꯅꯥ ꯀꯩꯊꯦꯜꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯏꯚꯟ ꯑꯩ ꯏꯁꯥ ꯆꯠꯄ ꯃꯇꯝꯗ ꯃꯣই ꯈꯨꯟꯖꯥꯉꯩꯅ ꯑꯃꯨꯛ ꯑꯣꯖꯥ ꯂꯥꯛꯄꯤꯗꯦꯅ ꯃꯇꯝꯗꯨꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯏꯚꯟ ꯑꯁꯤꯒꯤ ꯏꯔꯥꯡ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯁꯅꯥ ꯀꯩꯊꯦꯜꯗ ꯑꯩ ꯏꯚꯟ ꯑꯣꯖꯥꯅ ꯄꯣꯁꯇꯤꯡ ꯇꯥꯔꯦ ꯍꯥꯏꯕ ꯁ꯭ꯀꯨꯜꯗꯨꯗ ꯑꯩ ꯆꯠꯂꯨꯔꯦ ꯑꯗꯨꯗ ꯆꯠꯂꯨꯕ ꯃꯇꯝꯗꯅ ꯑꯗꯨꯗ ꯃꯣꯏꯒꯤꯗꯁꯨ ꯑꯣꯖꯥ ꯂꯥꯛꯄꯤꯗꯦ ꯑꯣꯖꯥ ꯃꯍꯨꯠ ꯉꯥꯛꯇꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯦ ꯆꯂꯥꯏꯔ ꯂꯩꯌꯦꯅ ꯃꯇꯝꯗꯨꯗ ꯐꯣꯡꯗꯣꯛꯍꯧꯋꯦꯕꯀꯣ ꯑꯗꯣ ꯑꯌꯥꯝꯕꯅ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯆꯠꯄ ꯑꯣꯖꯥꯉꯩꯁꯦ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯌꯥꯝꯕ ꯃꯍꯨꯠ ꯑꯌꯥꯝꯕ ꯄꯨꯍꯜꯂꯤꯁꯦ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯅꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯀꯣ ꯃꯥꯒꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯏꯁꯥꯗꯤ ꯅꯍꯥꯟꯋꯥꯏ ꯄꯣꯁꯇꯤꯡ ꯇꯥꯔꯤꯉꯩ ꯃꯅꯨꯡꯁꯦ ꯃꯍꯨꯠ ꯇꯧꯍꯟꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯈꯤ ꯃꯇꯝ ꯈꯔꯗꯣ ꯃꯇꯝ ꯈꯔꯁꯦ ꯀꯩ ꯑꯗꯨ ꯃꯇꯝ ꯑꯩꯗꯤ ꯀꯨꯏꯗ꯭ꯔꯦꯕ ꯑꯗꯨꯝ ꯌꯨꯇꯤꯂꯥꯏꯁ ꯇꯧꯔꯛꯈ꯭ꯔꯦꯕ ꯑꯗꯨꯝ ꯑꯩ ꯃꯦꯊꯃꯦꯇꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯅꯤ ꯃꯦꯠꯁꯀꯤꯁꯦ ꯂꯦꯛꯆꯔ ꯑꯣꯏꯗꯣꯏꯔꯒꯦ ꯑꯩ ꯂꯦꯛꯆꯔꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯂꯦꯛꯆꯔꯒꯤꯁꯦ ꯑꯣꯖꯥ ꯃꯦꯠꯁꯀꯤꯁꯦ ꯍꯧꯖꯤꯛ ꯄꯨꯟꯅ ꯑꯣꯖꯥ ꯀꯌꯥꯃꯨꯛ ꯂꯩꯕꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯔꯤꯈꯛ ꯂꯩꯌꯦ ꯃꯦꯠꯁꯀꯤ ꯑꯗꯨꯒ ꯑꯅꯤ ꯑꯃꯕꯨꯗꯤ ꯕꯦꯠ ꯇ꯭ꯔꯦꯅꯤꯡ ꯆꯠꯈꯤꯀꯣ ꯃꯣꯏ ꯍꯜꯂꯛꯑꯒꯅ ꯇꯔꯨꯛ ꯁꯨꯗꯣꯏꯕ ꯃꯣꯏ ꯍꯜꯂꯛꯑꯒꯅ ꯇꯔꯨꯛ ꯁꯨꯗꯣꯏꯅꯤ ꯍꯧꯖꯤꯛ ꯇꯔꯨꯛ ꯁꯨꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯦꯛꯁꯟꯁꯦ ꯁꯦꯛꯁꯟ ꯌꯥꯝꯃꯦ ꯁꯥꯏꯟꯁꯁꯨ ꯁꯥꯏꯟꯁꯇ 12ꯇ ꯁꯥꯏꯟꯁꯇ ꯁꯦꯛꯁꯟ 5 ꯂꯩꯔꯦ ꯑꯗꯨꯒ 11ꯗꯅ 4 ꯂꯩꯔꯦ ꯑꯁꯤ ꯑꯌꯥꯝꯕꯅ ꯃꯦꯠꯁ ꯂꯧꯋꯦ ꯈꯔ ꯁꯥꯇ꯭ꯔ ꯈꯔꯅꯕꯨꯗꯤ ꯑꯣꯞꯁꯅꯦꯜ ꯀꯝꯄ꯭ꯌꯨꯇꯔꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯃꯣꯏ ꯂꯧꯅꯔꯦꯀꯣ ꯑꯗꯨꯒ ꯑꯌꯥꯝꯕꯅꯗꯤ ꯃꯦꯊꯃꯦꯇꯤꯛꯁ ꯉꯥꯛꯇ ꯂꯧꯋꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯀꯃꯔꯁꯇꯁꯨ ꯃꯦꯊꯃꯦꯇꯤꯛꯁꯁꯦ ꯀꯝꯄꯜꯁꯔꯤ ꯑꯣꯏꯌꯦꯕ 11 12 ꯀꯃꯔꯁ ꯍꯥꯡꯉꯦ ꯑꯗꯨꯅ ꯃꯦꯠꯁ ꯂꯣꯏ ꯂꯧꯔꯦ ꯑꯗꯒꯤ ꯑꯥꯔꯠꯁꯇꯁꯨ ꯃꯦꯠꯁ ꯂꯧꯕ ꯁꯥꯇ꯭ꯔꯁꯦ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯋꯤꯛ ꯑꯃꯗ ꯑꯣꯖꯥ ꯑꯃꯃꯝꯅ 17 ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯀꯩꯅꯣꯝꯇ ꯍꯪꯅꯤꯡꯉꯤꯁꯦ ꯃꯄꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯁ꯭ꯀꯨꯜꯉꯩꯁꯤꯗꯗꯤ ꯃꯍꯩꯔꯣꯏ 1,000 ꯈꯔ ꯍꯦꯟꯕ ꯃꯇꯝꯗ ꯑꯣꯖꯥ 100 ꯃꯌꯥ ꯂꯩꯕ ꯑꯗꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯁ꯭ꯀꯨꯜꯉꯩꯗ ꯏꯚꯟ ꯁꯥꯇ꯭ꯔ ꯃꯁꯤꯡꯗꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯕ ꯁꯥꯇ꯭ꯔ ꯃꯁꯤꯡꯒ ꯑꯗꯨꯝ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅ 30-40ꯅ ꯃꯦꯅꯦꯖ ꯇꯧꯕ ꯁ꯭ꯀꯨꯜꯗ ꯃꯣꯏꯅ ꯄꯜꯂꯕꯗ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯦ ꯑꯣꯖꯥ ꯍꯣꯏꯒ ꯑꯗꯨꯝ ꯁꯥꯇ꯭ꯔ ꯃꯁꯤꯡꯗꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯍꯦꯟꯇꯣꯛ ꯍꯦꯟꯖꯤꯟ ꯂꯩꯅꯔꯣꯏ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯕꯨ ꯍꯦꯜꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯃꯥꯟꯅꯔꯝꯕꯁꯨ ꯌꯥꯏ ꯆꯞ ꯆꯥꯕꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯁꯤꯡꯗꯤ ꯑꯣꯖꯥ ꯍꯣꯏꯅ ꯇꯪꯈꯥꯏ ꯑꯃ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯗ ꯂꯩꯕ ꯑꯣꯖꯥꯉꯩꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯀꯥꯟꯗ ꯁꯤꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯀꯨꯜꯉꯩꯅ ꯑꯣꯖꯥꯁꯨ ꯇꯪꯈꯥꯏ ꯑꯃ ꯍꯦꯜꯂꯀꯥꯟꯗ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯁꯤꯡꯒ ꯑꯣꯖꯥ ꯃꯁꯤꯡꯒ ꯌꯦꯟꯅꯕꯒꯤ ꯚꯥꯞ ꯑꯣꯏꯅ ꯂꯧꯕꯤꯒꯅꯣꯕ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯁꯕꯖꯦꯛꯇ ꯌꯦꯡꯖꯦꯕ ꯍꯥꯏꯗꯤ ꯍꯤꯁꯇ꯭ꯔꯤ ꯇꯥꯛꯏꯕ ꯑꯣꯖꯥꯗꯨꯅ ꯍꯤꯁꯇ꯭ꯔꯤꯗ ꯍꯦꯜꯂꯦꯅ ꯂꯧꯖꯩ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯦꯀꯣ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯖꯕꯅꯤꯀꯣ ꯍꯤꯁꯇ꯭ꯔꯤꯁꯨ ꯑꯣꯖꯥ ꯑꯅꯤꯈꯛ ꯂꯩ ꯍꯤꯁꯇ꯭री ꯇꯥꯛꯏꯕ ꯑꯣꯖꯥꯁꯦ ꯍꯦꯜꯂꯦꯅ ꯂꯧꯔꯁꯦꯕ ꯃꯦꯊꯃꯦꯇꯤꯛꯁ ꯇꯥꯛꯄ ꯉꯝꯃꯣꯏꯕ ꯃꯦꯊꯃꯦꯇꯤꯛꯁꯇ ꯑꯣꯖꯥ ꯍꯦꯜꯂꯦꯅ ꯂꯧꯔꯁꯦꯕ ꯍꯤꯁꯇ꯭री ꯇꯥꯛꯄ ꯉꯝꯃꯣꯏꯕ ꯃꯥꯒꯤ ꯁꯕꯖꯦꯛ ꯋꯥꯏꯖ ꯑꯣꯏꯅ ꯂꯥꯛꯄꯅꯤꯅ ꯑꯣꯖꯥꯁꯤꯅ ꯆꯪꯁꯤꯟꯕ ꯉꯝꯗꯕꯒꯤꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯍꯦꯟꯕꯕꯨꯗꯤ ꯑꯗꯨꯝ ꯂꯩꯅꯩꯀꯣ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯃꯥꯒꯤ ꯁꯕꯖꯦꯛꯇꯨꯗ ꯍꯦꯟꯖꯈꯤꯕꯩ ꯋꯥꯅꯦꯕ ꯑꯃꯔꯣꯝꯗꯗꯤ ꯁꯕꯖꯦꯛꯇꯨꯗ ꯋꯥꯔꯛꯄꯅꯤना ꯁꯕꯖꯦꯛꯀꯤ ꯑꯣꯖꯥꯅ ꯆꯪꯉꯛꯀꯗꯕ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯂꯦꯚꯦꯜꯗꯗꯤ ꯑꯥꯔꯠꯁ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯤꯆꯔ ꯑꯃꯅ ꯁꯥꯏꯟꯁ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯤꯆꯔ ꯑꯃꯅ ꯁꯥꯏꯟꯁꯁꯨ ꯇꯥꯛꯄ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯦꯡꯅꯔꯛꯑꯦꯗꯅ ꯇꯝꯃꯛꯑꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯝ ꯑꯉꯥꯡꯁꯤꯗ ꯑꯗꯨꯝ ꯇꯥꯛꯄꯤꯕ ꯉꯝꯕꯒꯤ ꯑꯩꯈꯣꯏꯒꯤꯗ ꯑꯗꯨꯒꯤ ꯀꯩꯅꯣꯗꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯦꯚꯦꯜ ꯑꯣꯏꯕꯅꯤꯅ ꯁꯕꯖꯦꯛ ꯋꯥꯏꯁꯗ ꯆꯠꯂꯛꯄꯅꯤꯅ ꯁꯕꯖꯦꯛ ꯑꯃꯗꯅ ꯍꯦꯜꯂꯒ ꯁꯕꯖꯦꯛ ꯑꯃꯗ ꯋꯥꯠꯄꯅꯤꯅ ꯁꯤꯒꯤ ꯑꯍꯣꯕꯁꯦ ꯂꯩꯕꯅꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯁꯨꯝ ꯑꯣꯖꯥ ꯌꯦꯡꯕꯗ ꯁꯤꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯁꯕꯖꯦꯛꯇꯒꯗꯤ ꯈꯔ ꯑꯣꯖꯥꯁꯦ ꯍꯦꯟꯇꯣꯛ ꯍꯦꯟꯖꯤꯟ ꯂꯩꯕ ꯃꯥꯜꯂꯦ ꯑꯣꯖꯥ ꯑꯗꯨ ꯀꯩꯅꯣ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯍꯣꯏꯗꯒꯤ ꯂꯧꯕꯤꯕꯅ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯒ꯭ꯔꯦꯖꯨꯋꯦꯠꯇꯁꯨ ꯈꯔ ꯑꯍꯦꯟꯕ ꯂꯩꯔꯝꯒꯅꯤ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯑꯒ ꯍꯥꯏꯗꯤ ꯃꯣꯏꯗꯗꯤ ꯂꯣꯏ ꯂꯩꯔꯤꯅꯦꯕ ꯁꯤ ꯁ꯭ꯀꯨꯜꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ ꯑꯁꯨꯛ ꯃꯦꯊꯃꯦꯇꯤꯛꯁꯇ ꯑꯁꯨꯛ ꯑꯗꯨ ꯃꯣꯏꯅ ꯍꯣꯠꯇꯣꯛꯑꯒ ꯑꯋꯥꯠꯄ ꯃꯐꯝꯗ ꯊꯥꯕꯤꯕ ꯑꯩꯈꯣꯏ ꯁꯤꯗ ꯑꯇꯣꯞꯄ ꯇꯤꯖꯤꯗ ꯈꯪꯗꯦ ꯖꯣꯅꯣꯁꯇꯣꯟꯗ ꯈꯪꯗꯦ ꯃꯦꯠꯁꯀꯤ ꯑꯍꯦꯟꯕ ꯂꯩꯔꯦꯗꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯊꯥꯖꯟꯕꯤꯔꯛꯄ ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯦꯜꯂꯤꯕ ꯑꯣꯖꯥꯗꯨ ꯃꯣꯏꯔꯣꯝꯗ ꯊꯥꯕꯤꯈꯤꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯊꯨꯅ ꯇꯧꯍꯟꯖꯅꯤꯡꯉꯦ ꯑꯩꯗꯤ ꯀꯩꯅꯣꯅꯦ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯤꯆꯔꯅꯦ ꯃꯦꯠꯁ ꯇꯥꯛꯄ ꯃꯦꯠꯁ ꯇꯥꯛꯄ ꯃꯦꯠꯁ ꯇꯥꯛꯄ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤ
ꯇꯤꯆꯔꯁꯦ ꯑꯣꯖꯥ ꯀꯌꯥꯃꯨꯛ ꯂꯩꯒꯦꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯏꯊꯟꯗꯅꯤ ꯏꯊꯟꯗꯅ ꯑꯃꯈꯛ ꯑꯣꯖꯥ ꯑꯃ ꯂꯩꯔꯝꯃꯦ ꯃꯥꯗꯤ ꯅꯥꯕꯗꯒꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯨꯇꯤꯗ ꯂꯩꯔꯤꯕ ꯃꯥꯗꯤ ꯑꯗꯨꯒ ꯑꯩꯗꯤ ꯏꯊꯟꯗꯅꯤ ꯏꯊꯟꯗꯅ ꯄꯦꯔꯦꯠꯁꯨ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯗ ꯑꯍꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯌꯦꯡꯅꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯤꯆꯔꯗ ꯑꯣꯖꯥ ꯑꯃꯅ ꯍꯞꯇꯥ ꯑꯃꯗ ꯑꯩꯈꯣꯏ ꯄꯦꯔꯦꯠ 3 ꯅꯠꯇ꯭ꯔꯒ 5-6 ꯁꯨꯃꯥꯏꯅ ꯆꯪꯅꯩꯌꯦꯕꯀꯣ ꯑꯩꯒꯤꯗꯤ 18 ꯄꯦꯔꯦꯠꯁꯅꯤ ꯆꯪꯉꯤꯁꯦ ꯑꯗꯣ ꯃꯦꯠꯁꯀꯤꯗꯣ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄꯁꯨ ꯊꯥꯕꯤꯔꯛꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯂꯣꯏ ꯇꯥꯛꯑꯦ ꯑꯗꯨ ꯏꯊꯟꯗ ꯇꯧꯅ ꯅꯥꯕ ꯌꯥꯃꯔꯣꯏ ꯑꯣꯖꯥꯁꯨ ꯑꯣꯖꯥ ꯍꯦꯛ ꯅꯥꯕꯗ ꯑꯩꯗꯤ ꯅꯣꯡꯃ ꯑꯦꯞꯁꯦꯟ ꯑꯣꯏ ꯌꯥꯗ꯭ꯔꯦ ꯄꯦꯔꯦꯠ 3 ꯍꯣꯗꯣꯏꯅꯤꯅꯕꯀꯣ ꯑꯗ 9ꯒ 10 ꯈꯛ ꯂꯩꯕꯁꯤꯗꯩꯗ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯃꯦꯠꯁꯅꯦ ꯑꯗꯩ ꯍꯦꯌꯔ ꯃꯦꯠꯁꯅꯦ ꯁꯤꯁꯤ ꯄꯥꯔꯒ ꯇꯥꯛꯄꯅꯤꯅ ꯑꯗ ꯑꯩꯈꯣꯏ ꯑꯩ ꯑꯦꯞꯁꯦꯟ ꯍꯦꯛ ꯑꯣꯏꯕꯗ ꯑꯗꯨꯝ ꯕꯦꯔꯥ ꯇꯥꯔꯦ ꯑꯗꯨꯝ ꯀ꯭ꯂꯥꯁꯇ ꯑꯗꯨꯝ ꯄꯨꯔꯥ ꯍꯣꯔꯦ ꯑꯩ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯂꯦꯛꯆꯔ ꯑꯣꯏꯖꯕꯅꯦ ꯖꯤꯑꯣꯒ꯭ꯔꯥꯐꯤꯒꯤꯗꯤ ꯑꯣꯖꯥ ꯀꯌꯥ ꯂꯩꯕꯤꯒꯦ ꯍꯧꯖꯤꯛ ꯑꯣꯖꯥ 2 ꯂꯩ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯑꯩꯈꯣꯏꯒꯤ ꯚꯦꯀꯦꯟ 3 ꯂꯩꯔꯤꯁꯦ ꯑꯗꯨ ꯑꯅꯤꯁꯤꯅ ꯃꯦꯅꯦꯖ ꯇꯧꯕꯗ ꯀꯩ ꯑꯋꯥꯠ ꯑꯄꯥ ꯁꯨꯝ ꯊꯦꯡꯅꯒꯦ ꯑꯣꯖꯥ ꯋꯥꯕꯗꯤ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯣꯖꯥ ꯑꯃꯅ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯊꯤꯑꯣꯔꯤꯗ ꯀ꯭ꯂꯥꯁ ꯑꯩꯈꯣꯏꯒꯤ ꯀꯝꯄꯜꯁꯔꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯀꯩꯅꯣꯗꯤ ꯂꯩꯔꯦ ꯑꯅꯤꯗꯤ ꯐꯪꯉꯦ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯔꯠ 2ꯅ ꯁꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ 3 ꯀꯝꯄꯜꯁꯔꯤ ꯐꯪꯉꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯤꯗꯤ ꯑꯗꯨꯝ ꯆꯍꯤ ꯆꯨꯞꯄꯗ ꯇꯧꯕꯗꯨꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯀꯩꯅꯣ ꯍꯧꯖꯤꯛ ꯌꯥꯝ ꯇꯧꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯤ ꯑꯣꯖꯥ ꯀꯩ ꯑꯌꯥꯝꯕ ꯂꯣꯏꯁꯜꯂꯛꯑꯕ 12ꯀꯤꯗꯤ ꯂꯣꯏꯔꯦ ꯄꯨꯔꯥ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ 11ꯒꯤꯗꯤ ꯇꯧꯔꯤ ꯑꯣꯖꯥꯅ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯀꯦꯃꯤꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯅꯤ ꯂꯦꯛꯆꯔ ꯂꯦꯛꯆꯔ ꯑꯣꯏꯅ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤꯗꯤ ꯑꯣꯖꯥ ꯄꯨꯟꯅ ꯑꯣꯖꯥ ꯀꯌꯥꯃꯨꯛ ꯂꯩꯕꯤꯒꯦ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ 9 ꯂꯩꯔꯦ ꯍꯧꯖꯤꯛ ꯍꯥꯟꯅ ꯃꯁꯤꯡ ꯈꯔ ꯍꯟꯊꯔꯝꯃꯦ ꯍꯟꯗꯛꯇꯤ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ 9 ꯁꯨꯔꯦ 9ꯁꯦ ꯑꯣꯖꯥ ꯁꯨꯝ ꯁ꯭ꯀꯨꯜ ꯈꯔ ꯍꯥꯏꯇꯥꯔꯦ ꯃꯄꯨꯡ ꯑꯣꯏꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯩ ꯈꯔ ꯍꯥꯏꯗꯣꯛꯈꯤꯕꯗꯗꯤ 2 ꯂꯩꯕ ꯑꯗꯨ ꯁꯨꯡꯂꯩ ꯂꯩꯇꯕ ꯁ꯭ꯀꯨꯜꯁꯨ ꯌꯥꯎꯍꯧꯋꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯍꯣꯏꯗꯨꯅ 9 ꯂꯩꯅꯦ ꯍꯥꯏꯇꯥꯔꯦ 9ꯁꯦ ꯈꯔꯌꯥꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣই 9ꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯩꯈꯣꯏ ꯁꯕꯖꯦꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯁꯕꯖꯦꯛ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯁꯕꯖꯦꯛ ꯌꯥꯎꯕꯅꯤꯅ ꯍꯥꯏꯔꯤꯕꯗꯨ 11ꯒꯤꯁꯨ ꯇꯧꯔꯦ 12ꯒꯤꯁꯨ ꯇꯧꯔꯦ ꯑꯗꯨꯅ ꯄꯨꯟꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯆꯞ ꯆꯥꯅ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯕ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗꯤ ꯂꯩꯇꯦꯕ ꯆꯞ ꯆꯥꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯣꯡꯃꯗ ꯄꯦꯔꯣꯠ ꯀꯌꯥꯃꯨꯛꯀ ꯐꯪꯒꯦ ꯑꯩꯈꯣꯏ ꯅꯣꯡꯃꯗ ꯄꯦꯔꯣꯠ 3 ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯌꯥꯎꯗꯕꯤꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯌꯥꯎꯔꯒ ꯅꯣꯡꯃꯗ ꯄꯦꯔꯣꯠ 3 ꯌꯥꯎꯗ꯭ꯔꯒꯅ 2ꯒꯨꯝꯕ ꯐꯪꯕ ꯇꯧꯋꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯦꯔꯣꯠ 3 ꯐꯪꯉꯤ ꯑꯗ 2ꯗꯪ ꯐꯪꯕ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯨꯗꯤ ꯅꯣꯡꯃꯗ ꯀ꯭ꯂꯥꯁ 9ꯅꯦꯕ ꯑꯣꯖꯥ ꯂꯩꯔꯤꯁꯦ ꯅꯣꯡꯃꯗ ꯑꯣꯖꯥ ꯄꯦꯔꯣꯠ 2 ꯐꯪꯕ ꯌꯥꯎꯔꯒꯁꯨ ꯑꯃꯈꯛ ꯐꯪꯕ ꯑꯣꯖꯥꯁꯨ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯥꯀꯃꯥꯏꯅ 2 ꯐꯪꯕ ꯑꯍꯣꯏ 1 ꯐꯪꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯋꯤ ꯑꯗꯨꯗꯤ ꯑꯣꯇꯣꯃꯥꯅꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯅꯠꯇꯦ ꯑꯗꯨꯝ ꯈꯔꯗꯤ ꯍꯦꯟꯇꯣꯛ ꯍꯦꯟꯖꯤꯟ ꯑꯗꯩ ꯅꯣꯡꯃꯗ ꯄꯦꯔꯣꯠ ꯑꯃꯇꯪ ꯐꯪꯕ ꯑꯗꯨꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯑꯗ ꯑꯣꯖꯥꯗꯤ ꯀꯩ ꯀꯦꯃꯤꯁꯇ꯭ꯔꯤ ꯄꯨꯟꯗꯤ ꯄꯨꯜꯂꯦ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯗꯤ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤꯅꯤ ꯑꯣꯖꯥꯅꯕꯨ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯄꯦꯔꯣꯠ ꯃꯁꯤꯡꯒ ꯀꯩꯅꯣꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯣꯖꯥ ꯃꯁꯤꯡꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯗꯕ ꯃꯇꯝꯗꯗꯤ ꯑꯣꯖꯥ ꯑꯃꯅ ꯅꯣꯡꯃꯗ ꯄꯦꯔꯣꯠ ꯑꯃꯈꯛ ꯐꯪꯕꯒꯤ ꯑꯣꯖꯥ ꯌꯥꯎꯋꯦꯁꯦ ꯁꯤ ꯌꯥꯕꯤꯅꯤꯡꯕ꯭ꯔꯥ ꯌꯥꯕꯤꯅꯤꯡꯗꯕ꯭ꯔꯥ ꯁꯤ ꯑꯣꯖꯥ ꯍꯣꯏꯅ ꯑꯗꯨꯗꯣ ꯈꯔ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯑꯌꯥꯝꯕꯗꯗꯤ 2-3 ꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯝꯃꯦꯕꯀꯣ ꯍꯧꯖꯤꯛ ꯈꯔ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯂꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯀꯣ 12ꯀꯤꯒꯨꯝꯕ ꯂꯣꯏꯁꯜꯂꯛꯄ ꯌꯥꯎꯔꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯈꯛꯇꯪ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕꯀꯣ ꯑꯃꯒꯨꯝꯕ ꯐꯪꯕ ꯀꯣ 2-3 ꯐꯪꯉꯤ ꯍꯥꯏꯖꯜꯂꯛ ꯇꯥꯔꯗꯤ ꯑꯣꯖꯥ ꯍꯥꯟꯅꯗꯤ ꯂꯣꯏꯅ 3ꯃꯨꯛꯇꯤ ꯑꯗꯨꯝ ꯐꯪꯗꯨꯅꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥꯃꯨꯛꯁꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯦ ꯑꯗꯨꯝ ꯂꯣꯏ ꯂꯩꯅꯗꯨꯅꯦꯕꯀꯣ 11 ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯂꯩꯇꯕ ꯃꯇꯝꯗ 3 ꯐꯪꯉꯤ ꯍꯥꯏꯔꯛ ꯇꯥꯔꯗꯤ ꯑꯣꯖꯥꯉꯩꯁꯦ ꯉꯁꯥꯏ ꯑꯣꯖꯥ 9ꯁꯦ ꯅꯨꯃꯤꯠ ꯈꯥꯏꯗꯣꯛꯅꯔ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯇꯧꯗꯦ ꯑꯗꯨꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯅ ꯂꯣꯏ ꯂꯥꯛꯑꯦꯕꯀꯣ ꯑꯣꯖꯥ ꯁꯤꯗ ꯂꯩꯕꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯗ ꯑꯩꯅ ꯂꯥꯛꯄꯁꯤ 2012ꯀꯤ ꯅꯕꯦꯝꯕꯔꯗ ꯂꯥꯛꯄꯅꯤꯗ ꯍꯥꯟꯅ ꯀꯥꯏꯋꯥꯏꯗ ꯄꯨꯕꯤꯔꯝꯒꯦ ꯍꯥꯟꯅ ꯎꯈ꯭ꯔꯨꯜ ꯍꯥꯏꯌꯔ ꯄꯨꯔꯝꯃꯦ ꯃꯗꯨꯗ ꯑꯩꯈꯣꯏ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯤꯆꯔꯅꯤ ꯎꯈ꯭ꯔꯨꯜꯗꯗꯤ ꯑꯗꯨꯝ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯂꯩꯕ꯭ꯔꯣ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯄꯣꯁꯇꯤꯡ ꯑꯃ ꯂꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯔꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯩꯔꯦ ꯃꯥ ꯁꯨꯇꯤ ꯂꯧ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯨꯜꯗꯗꯤ ꯃꯟꯗꯦ ꯆꯠꯂꯅꯤ ꯁꯇꯔꯗꯦ ꯂꯥꯛꯑꯅꯤ ꯁꯇꯔꯗꯦ ꯑꯊꯦꯡꯕꯗ ꯁꯟꯗꯦꯅ ꯌꯨꯝꯗ ꯂꯩꯕꯀꯣ ꯁꯟꯗꯦ ꯌꯨꯝ ꯂꯩꯕ ꯑꯗꯨ ꯃꯟꯗꯦꯗ ꯉꯟꯇꯥ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯕꯁꯇ ꯄꯨꯡ 5 ꯈꯔ ꯅꯪꯅ ꯕꯁ ꯆꯠꯂꯒ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯆꯤꯡꯗ ꯄꯣꯁꯇꯤꯡ ꯂꯩꯔꯛꯄ ꯃꯇꯝꯗ ꯄꯣꯁꯇꯤꯡ ꯇꯥꯕꯒꯁꯦ ꯁꯤꯗ ꯀꯔꯤ ꯈꯦꯠꯅꯕꯁꯤꯡ ꯎꯕ ꯐꯪꯉꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯕ ꯑꯣꯖꯥꯁꯤꯡꯗ ꯆꯤꯡꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯆꯤꯡꯗꯅ ꯅꯨꯡꯉꯥꯏꯕꯁꯨ ꯍꯦꯜꯂꯦ ꯇꯝꯕꯗꯁꯨ ꯅꯨꯡꯉꯥꯏꯀꯣ ꯁꯤꯗꯅ ꯑꯩꯈꯣꯏ ꯑꯅꯛꯄꯒꯤ ꯅꯨꯡꯇꯤꯒꯤ ꯌꯨꯝꯗ ꯂꯩꯕ ꯐꯪꯉꯦ ꯆꯤꯡꯗꯅ ꯂꯩꯕ ꯐꯪꯗꯦ ꯁꯤꯃ ꯑꯗꯣ ꯑꯇꯩꯗꯤ ꯆꯞ ꯃꯥꯟꯅꯩꯗ ꯑꯗꯨꯝ
ꯑꯇꯩꯗꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯆꯞ ꯃꯥꯟꯅꯩ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯁꯨ ꯆꯤꯡꯗ ꯂꯩꯌꯦꯅ ꯁꯨꯇꯤ ꯂꯧꯕꯁꯨ ꯌꯥꯗꯦ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗꯗꯤ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯆꯤꯡꯗ ꯊꯥꯔꯤꯅ ꯑꯩꯈꯣꯏ ꯍꯦꯛ ꯊꯕꯛ ꯇꯧꯕꯒ ꯃꯔꯝꯗꯤ ꯆꯤꯡꯗ ꯂꯩꯕ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯍꯩꯅꯕꯅ ꯇꯧꯕꯗꯤ ꯆꯤꯡꯗ ꯑꯍꯥꯟꯕ ꯆꯠꯄꯗꯗꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯑꯦꯗꯖꯁꯃꯦꯟ ꯈꯔ ꯋꯥꯏ ꯑꯗꯨꯁꯨ ꯋꯥꯕꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯝ ꯐꯩꯗ ꯊꯥ ꯑꯃꯅꯤꯗ ꯑꯗꯨꯝ ꯐꯩ ꯑꯗꯣ ꯆꯞ ꯃꯥꯟꯅꯩ ꯅꯤꯌꯣꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯝꯗ ꯂꯩꯔꯒꯅ ꯌꯨꯝꯗ ꯂꯩ ꯐꯪꯉꯤ ꯁꯤꯗꯅꯤ ꯆꯤꯡꯗ ꯂꯩꯔꯒꯗꯤ ꯍꯞꯇꯥ ꯑꯃꯗꯤ ꯐꯪꯉꯣꯏꯗꯣꯏꯅꯤ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃꯗ ꯅꯣꯡ ꯈꯛꯇꯅꯤ ꯐꯪꯗꯣꯏꯕ ꯁꯤꯗꯅꯤ ꯕꯥꯏꯑꯣꯂꯣꯖꯤꯒꯤꯅꯦ ꯑꯗꯣ ꯑꯩꯁꯦ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯤꯆꯔ ꯍꯥꯟꯅ ꯑꯣꯏꯔꯝꯕꯗꯗꯤ ꯆꯤꯡꯗ ꯂꯩꯔꯝꯃꯦ ꯑꯩꯁꯨ ꯎꯈ꯭ꯔꯨꯜꯗ ꯂꯩꯔꯝꯃꯦ ꯎꯈ꯭ꯔꯨꯜ ꯃꯣꯗꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯗꯨꯗꯒꯤꯗꯤ ꯑꯥꯗꯗꯤ ꯑꯗꯨꯝ ꯑꯣꯖꯥꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯩꯗꯤ ꯆꯤꯡꯗꯗꯤ ꯑꯅꯝꯕꯅ ꯂꯩꯇ ꯌꯥꯗꯕꯅꯤ나 ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯀꯣ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯏꯚꯟ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤꯒꯁꯦ ꯑꯩ ꯕꯣꯜ ꯀꯥꯎꯕꯁꯤ ꯌꯥꯝꯅ ꯍꯩꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯦꯒꯦꯅ ꯌꯨꯝꯕꯤ ꯑꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯐꯨꯠꯕꯣꯜ ꯀꯣꯆꯀ ꯑꯣꯏꯌꯦꯕ ꯑꯩꯅ ꯇꯥꯛꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯣ ꯁꯥꯇ꯭ꯔ ꯌꯥꯝ ꯂꯩꯔꯝꯗꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯩꯗꯤ ꯁꯥꯇ꯭ꯔꯁꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯌꯥꯎꯈꯠꯂꯛꯑꯕꯅꯤꯅ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯨ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯒꯤ ꯂꯦꯕꯁꯦ ꯁꯤꯒꯤ ꯂꯦꯕꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯇꯧꯒꯗꯣꯏꯁꯦ ꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯤꯒꯗꯕ ꯀꯥꯟꯅꯕꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯁꯤꯒꯤ ꯂꯦꯕꯁꯦ ꯂꯩꯕ ꯀꯌꯥꯝ ꯀꯨꯏ ꯁꯤꯒꯤ ꯑꯇꯜ ꯇ꯭ꯔꯦꯅꯤꯡ ꯂꯦꯕꯁꯦ ꯑꯩꯈꯣꯏ ꯁꯤꯁꯤ ꯑꯣꯏꯅ 2019ꯒꯤ ꯃꯦꯒꯤ ꯗꯦꯠ 16ꯗ ꯑꯩꯈꯣꯏ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁꯥꯔ ꯀꯤꯔꯟ ꯀꯨꯃꯥꯔ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯀꯥꯟꯗ ꯇꯧꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯇꯜ ꯇ꯭ꯔꯦꯅꯤꯡ ꯂꯦꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯜ ꯏꯅꯣꯚꯦꯁꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯇꯦꯝꯄꯔꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯇꯥꯔꯁꯨ ꯁꯣꯜꯕ ꯇꯧꯅꯕꯒꯤ ꯑꯥꯏꯗꯤꯌꯦꯁꯟ ꯑꯗꯨꯒꯨꯝꯕꯒꯤ ꯁꯣꯜꯕ ꯇꯧꯅꯕꯒꯤ ꯑꯉꯥꯡꯗ ꯅꯣꯂꯦꯖ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯁꯥꯏꯟꯁ ꯇꯦꯛꯅꯣꯂꯣꯖꯤ ꯃꯦꯊꯃꯦꯇꯤꯛꯁ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯍꯥꯏꯕ ꯐꯤꯜꯗ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯅ ꯑꯣꯜ ꯐꯤꯜꯗ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦꯕ ꯁꯥꯏꯟꯁ ꯑꯥꯔꯠꯁ ꯀꯃꯔꯁ ꯈꯨꯗꯤꯡꯃꯛꯇ ꯃꯥ ꯂꯣꯏ ꯁꯤꯟꯅꯕ ꯌꯥꯔꯦꯕ ꯑꯗꯨꯅ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯁꯥꯏꯟꯁ ꯁꯥꯇ꯭ꯔ ꯑꯣꯏꯒꯦꯔꯥ ꯑꯥꯔꯠꯁ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯕ ꯌꯥꯏ ꯗꯤꯐꯔꯦꯟ ꯑꯦꯡꯒꯜꯗ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯀꯥꯟꯗ ꯃꯗꯨꯒꯤ ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅ꯭ꯌꯨ ꯏꯅꯣꯚꯦꯇꯤꯞ ꯑꯥꯏꯗꯤꯌꯥꯁꯤꯡꯁꯦ ꯑꯦꯅꯤ ꯐꯤꯜꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯅ ꯍꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯊꯦꯡꯅꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯍꯥꯟꯅ ꯂꯩꯔꯝꯕꯁꯤꯡꯗꯨ ꯁꯣꯜꯕ ꯇꯧꯅꯕꯒꯤ ꯑꯅꯧꯕ ꯃꯥꯏꯌꯣꯟ ꯑꯃ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯒꯚꯔꯟꯃꯦꯟ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯃꯈꯥꯗ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯁꯤ ꯍꯞꯇꯥ ꯑꯃꯗꯤ ꯌꯥꯝꯗꯕꯗ 2 days ꯀ꯭ꯂꯥꯁ ꯇꯧꯋꯦꯅ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 9 10ꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦꯁꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯁꯦ 2 ꯍꯥꯞꯄꯦꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯒꯤ ꯑꯣꯏꯗꯣꯏꯅꯣ 12 ꯀꯃꯔꯁ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯀꯤꯁꯦ ꯄꯨꯟꯅ ꯑꯣꯖꯥ ꯀꯌꯥ ꯂꯩꯕꯤꯒꯗ꯭ꯔꯥ ꯑꯣꯖꯥ ꯏꯕꯥꯅꯤ ꯃꯦꯗꯝꯁꯤꯒ ꯑꯩꯒꯗꯪꯅꯤ ꯁꯥꯇ꯭ꯔ ꯀꯌꯥꯃꯨꯛ ꯌꯥꯝꯒꯦ ꯁꯥꯇ꯭ꯔꯁꯤ 11ꯒꯤ ꯑꯣꯏꯅꯗꯤ ꯃꯤ 74 ꯑꯣꯏꯌꯦꯕ ꯑꯗꯨꯒ 12ꯒꯤ ꯑꯣꯏꯅꯗꯤ ꯃꯤ 96 ꯃꯨꯛ ꯄꯨꯂꯞꯀꯤꯅ ꯁꯥꯏꯟꯁꯀ ꯀꯃꯔꯁꯀ ꯄꯨꯜꯂꯞ ꯁꯤꯗ ꯂꯩꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔꯉꯩꯁꯦ ꯁꯤꯗꯤ ꯃꯁꯤꯡꯒꯁꯨ ꯌꯥꯝ ꯀꯟꯅ ꯌꯥꯝꯕ ꯑꯃ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯥꯇ꯭ꯔ ꯃꯁꯤꯡꯗꯨꯒꯗꯤ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯋꯤ ꯑꯣꯖꯥ ꯁꯥꯇ꯭ꯔꯁꯤ 96 ꯍꯥꯏꯁꯦ ꯅꯣꯡꯃꯗ ꯄꯨꯂꯞ ꯑꯣꯏꯅ ꯂꯥꯛꯄꯗꯤ ꯌꯥꯎꯗꯦꯕ ꯑꯉꯥꯡ ꯈꯔ ꯑꯦꯕꯁꯦꯟ ꯑꯣꯏꯕ ꯅꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯃꯉꯥꯏꯕ ꯑꯗꯨꯅ ꯑꯌꯥꯝꯕ ꯂꯥꯛꯄꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔꯁꯦ ꯉꯁꯥꯏꯒꯤ 96ꯇꯨꯒꯤ ꯂꯣꯏꯅꯃꯛꯇꯤ ꯌꯥꯝꯗꯕꯅꯤꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯈꯥꯏꯗꯣꯛꯑꯦꯕ ꯍꯥꯏꯕꯗꯤ ꯒ꯭ꯔꯨꯞ A B C D ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯥꯏꯗꯣꯛꯑꯦꯕ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯒ꯭ꯔꯨꯞ ꯑꯃꯗ ꯃꯤ ꯀꯌꯥ ꯃꯤ 15 ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯍꯧꯖꯤꯛ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯀꯥꯏ ꯃꯇꯥꯡ ꯌꯧꯔꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯤ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯦꯛꯖꯥꯝꯁꯦ ꯀꯥꯎꯟꯁꯤꯜꯒꯤꯁꯨ ꯉꯟꯅ ꯇꯧꯒꯅꯦꯅ ꯍꯥꯏꯌꯦ ꯖꯅꯋꯥꯔꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯐꯖꯅ ꯇꯧꯕ ꯉꯝꯃꯅꯤ ꯐꯖꯅ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯝ ꯃꯦꯝ ꯈꯣꯏꯅꯁꯨ ꯐꯖꯅ ꯇꯥꯛꯄꯤ ꯑꯗꯨꯝ ꯃꯐꯝ ꯑꯣꯏꯅ ꯁꯥꯇ꯭ꯔ ꯂꯥꯛꯄ ꯋꯥꯠꯂꯤꯁꯦ ꯁꯤ ꯀꯔꯤꯒꯤ ꯃꯥꯜꯂꯤ ꯑꯗꯨꯝ ꯁꯥꯇ꯭ꯔꯁꯦ ꯋꯥꯠꯄꯁꯤ ꯌꯥꯝ ꯀꯟꯅ ꯋꯥꯠꯄꯗꯤ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏ ꯀꯃꯔꯁꯀꯤꯗꯤ 12ꯀꯤ ꯑꯗꯨꯝ ꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯍꯧꯖꯤꯛ ꯇꯧꯕ ꯂꯣꯏꯁꯦ ꯄꯨꯟꯅ ꯀꯩꯅꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯄꯨꯟꯅ ꯀꯌꯥꯃꯨꯛ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯂꯣꯏꯔꯤꯅꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯝꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯋꯤꯛ ꯑꯃꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯦ 3ꯂꯛ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯃꯔꯁꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯈꯛꯇꯅꯦꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯔꯤꯁꯦ ꯑꯇꯣꯞꯄꯗꯤ ꯑꯝꯇ ꯇꯧꯗꯦ ꯁꯤ ꯁ꯭ꯀꯨꯜ ꯇꯝꯕ ꯈꯜꯂꯛꯈꯤꯁꯦ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯗ ꯒꯃꯦꯟꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯈꯟꯗꯕꯤꯗ ꯁꯤ ꯈꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯑꯣꯖꯥꯁꯤꯡꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯑꯣꯏꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯃꯈꯥꯗ ꯇꯝꯅꯤꯡꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡꯗꯣ ꯑꯗꯣ ꯃꯣꯏ ꯁꯤ ꯇꯝꯈꯤꯕꯗꯣ ꯅꯨꯡꯉꯥꯏ ꯈꯣꯠꯂꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯇꯝꯕꯗ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯄꯀꯣ ꯇꯝꯃꯣ ꯑꯣꯖꯥ ꯀꯩꯀꯥ ꯂꯣꯏ ꯐꯩ ꯇꯥꯛꯄꯤꯕ ꯈꯣꯠꯄꯤꯕ ꯌꯥꯏꯌꯦꯅ ꯑꯗꯨꯗ ꯑꯩꯁꯨ ꯁꯤꯗ ꯇꯝꯃꯛꯄ
ꯈꯪꯅꯕ ꯆꯥꯅꯕꯁꯤꯡꯅꯁꯨ ꯁꯤꯅ ꯐ ꯍꯦꯜꯂꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠꯁꯤꯡꯗꯁꯨ ꯌꯦꯡꯅꯔꯒꯗꯤ ꯑꯣꯖꯥꯁꯦ ꯁꯤꯅ ꯐ ꯍꯦꯜꯂꯤꯅ ꯍꯥꯏꯕ ꯑꯗꯨꯒ ꯀꯟꯚꯤꯅꯤꯌꯦꯟꯁꯨ ꯑꯣꯏ ꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯌꯥꯝꯕꯁꯦ ꯑꯣꯖꯥ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯃꯟꯕꯁꯦ ꯅꯣꯏꯗ ꯁꯤꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯦ ꯁꯦꯂꯦꯕꯁ ꯂꯣꯏꯁꯤꯟꯕꯗꯨꯁꯨꯀꯣ ꯑꯗꯨꯝ ꯆꯦꯞꯇꯔꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯑ ꯌꯦꯟꯊꯣꯛꯑꯒ ꯇꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯃꯅ ꯍꯞꯇꯥ ꯑꯃꯗ ꯅꯣꯏꯗ ꯄꯦꯠ ꯀꯌꯥꯃꯨꯛꯀ ꯆꯪꯉꯦ ꯑꯍꯨꯝ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯗ꯭ꯔꯣꯌꯤꯡꯒꯤ ꯂꯦꯞꯇꯅꯤ ꯂꯥꯛꯏꯁꯦ ꯂꯦꯞꯁꯦ ꯑꯣꯖꯥ ꯆꯪꯖꯔꯛꯀꯦ ꯑꯣꯖꯥ ꯍꯣꯏꯒꯤ ꯁꯤ ꯁꯕꯖꯦꯛꯁꯦ ꯁꯤꯒꯤꯗꯤ ꯑꯣꯖꯥ ꯀꯌꯥ ꯂꯩꯕꯤꯒꯦ ꯑꯣꯖꯥ ꯏꯊꯟꯗꯔ ꯑꯣꯖꯥ ꯑꯅꯤ ꯂꯩꯌꯦ ꯑꯅꯤ ꯑꯗꯨꯝ ꯑꯅꯤꯃꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯣꯏ ꯀꯥꯔꯛꯑꯦ ꯉꯁꯤꯁꯨ ꯂꯥꯛꯄ꯭ꯔꯣ ꯑꯣꯖꯥ ꯂꯥꯛꯑꯦ ꯃꯥ ꯁꯣꯝ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯀꯩꯅꯣ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯒꯤꯁꯦ ꯁꯤ ꯁꯕꯖꯦꯛꯁꯤ ꯁꯥꯇ꯭ꯔ ꯀꯌꯥꯃꯨꯛ ꯂꯧꯒꯦ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ 12ꯀꯤ ꯕꯦꯠꯁꯤꯗ ꯁꯥꯇ꯭ꯔ 13 ꯂꯧꯋꯦ ꯑꯗꯨꯒ 11ꯗꯅ ꯁꯥꯇ꯭ꯔ 9 ꯑꯗꯨꯝ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯒꯤ ꯁꯕꯖꯦꯛꯁꯦ ꯁꯥꯇ꯭ꯔ ꯌꯥꯝꯕ ꯋꯥꯠꯂꯤꯁꯦ ꯁꯤꯁꯦ ꯀꯔꯤꯒꯤ ꯃꯥꯜꯂꯤ ꯑꯣꯖꯥ ꯃꯣꯏꯗ ꯑꯦꯋꯦꯌꯔ ꯑꯣꯏꯕ ꯑꯃ ꯆꯪꯉꯦ ꯑꯦꯋꯦꯌꯔ ꯑꯣꯏꯕ ꯑꯃ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯅꯅꯦ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁ 12 ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯌꯦꯡ ꯃꯥꯁꯦ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯧꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯗ ꯆꯪꯕ ꯕꯦꯁꯤꯛ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯁꯤꯗ ꯑꯩꯈꯣꯏ ꯇꯝꯍꯧꯕ ꯋꯥꯅꯦꯕ ꯑꯣꯞꯁꯅꯦꯜ ꯁꯕꯖꯦꯛ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯃꯔꯝ ꯑꯗꯨꯅ ꯈꯔ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯁꯥꯇ꯭ꯔꯁꯦ ꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤꯒꯤ ꯁꯕꯖꯦꯛꯁꯦ ꯂꯧꯕꯒꯤ ꯀꯥꯟꯅꯕꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅ ꯁꯕꯖꯦꯛ ꯂꯧꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯁꯤꯅ ꯍꯌꯦꯡ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯃꯇꯝꯗꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗ ꯆꯪꯒꯗꯕ ꯕꯦꯁꯤꯛ ꯈꯩꯗꯣ ꯍꯥꯟꯅ ꯍꯧꯖꯤꯛ ꯂꯣꯏ ꯇꯝꯊꯣꯛꯑꯅꯤ ꯑꯗꯨ ꯈꯔ ꯂꯥꯏꯅ ꯊꯣꯛꯀꯅꯤ ꯍꯌꯦꯡ ꯇꯝꯕ ꯃꯇꯝꯗ ꯑꯗꯩꯗꯤ ꯋꯥꯔꯛ ꯂꯣꯗꯇ ꯈꯔ ꯍꯟꯊꯔꯛꯑꯅꯤ ꯁꯕꯖꯦꯛ ꯍꯦꯟꯅ ꯑꯇꯣꯞꯄ ꯁꯕꯖꯦꯛ ꯄꯥꯒꯗꯕꯗꯣ ꯁꯤꯗꯩꯁꯤꯗ ꯊꯥꯗꯔꯒ ꯍꯥꯏꯔꯤꯕ ꯃꯇꯝꯗꯣ ꯑꯇꯣꯞꯄ ꯑꯦꯐꯔꯠ ꯍꯥꯟꯅ ꯊꯥꯗꯕ ꯌꯥꯒꯅꯤ ꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯁꯨꯝ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯑꯣꯖꯥ ꯀꯥꯁꯦ ꯌꯥꯝ ꯁꯥꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯐꯦꯟ ꯋꯥꯠꯂꯦ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯩꯗꯤ ꯀꯕꯔꯠ ꯃꯔꯥꯡ ꯀꯥꯏꯅ ꯋꯥꯠꯂꯦ ꯑꯗꯩꯗꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯔ ꯂꯩꯕꯁꯤ ꯅꯠꯇꯅ ꯑꯗ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯁꯕꯖꯦꯛꯁꯤ ꯂꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤꯗꯤ ꯍꯦ ꯂꯧꯅꯗꯦ ꯅꯣꯏ ꯂꯧꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ 12 ꯂꯣꯏꯔꯒ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯊꯥꯒꯗꯕ ꯀꯥꯡꯕꯨꯅꯦꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯁꯤ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯑꯦꯋꯦꯌꯔ ꯑꯣꯏꯔꯝꯗꯦꯕ ꯁꯤ ꯑꯗꯨ ꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯦ ꯑꯃ ꯄꯤꯌꯦꯕ ꯆꯦꯁꯤꯗ ꯍꯥꯏꯗꯤ ꯑꯣꯞꯁꯅꯦꯜ ꯄꯤꯕꯁꯤ ꯃꯇꯝꯁꯤꯗ ꯕꯥꯏꯑꯣꯒꯤ ꯃꯍꯨꯠꯇ ꯁꯤ ꯂꯧꯔꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯕꯥꯏꯑꯣꯗ ꯆꯪꯒꯗꯕ ꯑꯦꯐꯣꯔꯠꯇꯣ ꯍꯟꯊꯩꯗ ꯑꯗꯨꯅ ꯁꯤꯅ ꯍꯥꯏꯐꯦꯠ ꯁꯤꯅꯗꯤ ꯑꯩꯈꯣꯏꯅ 12 ꯍꯦꯛ ꯂꯣꯏꯕ ꯃꯇꯝꯗ ꯖꯤꯒꯨꯝꯕ ꯊꯥꯕꯗꯗꯤ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀ꯭ꯂꯥꯁ ꯀꯩꯀꯥ ꯑꯣꯖꯥꯉꯩꯗꯤ ꯐꯖꯅ ꯇꯧꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯝ ꯐꯖꯅ ꯇꯥꯛꯄꯤꯌꯦ ꯈꯪꯗ ꯈꯣꯠꯇꯕ ꯑꯗꯨꯝ ꯇꯥꯛꯄꯤ ꯈꯣꯠꯄꯤ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯨꯝ ꯀꯥꯏꯗꯩꯅꯣ ꯌꯨꯝ ꯑꯟꯗ꯭ꯔꯣꯗꯩ ꯑꯟꯗ꯭ꯔꯣꯔꯣꯝꯗ ꯑꯅꯛꯄꯗ ꯁ꯭ꯀꯨꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯇꯝꯗꯕꯤꯗ ꯁꯤꯗ ꯇꯝꯃꯤꯁꯦ ꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤ ꯇꯝꯃꯤꯁꯦ ꯑꯗꯨꯝ ꯍꯥꯟꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯇꯝꯃꯦꯕ ꯑꯗꯨ ꯂꯣꯏ ꯀꯩ ꯍꯥꯏꯅꯤ ꯂꯣꯏ ꯐꯅ ꯈꯣꯠꯅ ꯑꯗꯨꯝ ꯐꯅ ꯑꯗꯨꯝ ꯍꯧꯈꯤꯕ ꯃꯣꯏꯁꯨ ꯑꯗꯨꯅ ꯑꯩ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯗꯨꯝ ꯇꯝꯖꯕꯅꯤ ꯁꯤꯒꯤ ꯑꯣꯖꯥꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯀꯩꯀꯩ ꯇꯝꯈꯤꯕꯁꯤꯡꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯐꯩ ꯈꯣꯠꯂꯤ ꯅꯪꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯉꯝꯅꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯇꯥꯔꯁꯨ ꯅꯪ ꯁꯥꯟꯅꯕ ꯍꯣꯠꯅꯔꯗꯤ ꯑꯗꯨꯝ ꯉꯝꯅꯤꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯆꯪꯖꯔꯛꯄ ꯁꯕꯖꯦꯛ ꯀꯌꯥꯃꯨꯛ ꯇꯨꯏꯁꯟ ꯆꯠꯀꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯇꯨꯏꯁꯟ ꯑꯝꯇ ꯆꯠꯆꯗꯦ ꯌꯨꯝꯗ ꯑꯣꯏꯅ ꯐꯖꯩ ꯐꯖꯅ ꯍꯣꯠꯅꯕꯗ ꯍꯌꯦꯡ ꯄꯣꯖꯤꯁꯟꯒ ꯂꯦꯞꯄ ꯉꯝꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯄꯤ.ꯁꯤ. ꯀꯌꯥꯃꯨꯛꯀ ꯐꯪꯕ ꯌꯥꯏꯅ ꯑꯦꯝ ꯂꯩ ꯑꯗꯨ 90+ ꯑꯗꯨ ꯑꯦꯛꯁꯄꯦꯛ ꯇꯧꯖꯩ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯁꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯨꯝꯗꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯨꯝꯁꯤꯗ ꯀꯩ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦꯗꯣ ꯍꯥꯏꯐꯦꯠ ꯆꯪꯉꯒ ꯆꯠꯆꯔꯛꯀꯦ ꯑꯣꯖꯥ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯣꯏꯗꯣꯏꯔꯣ ꯀꯤꯌꯥꯔꯇꯦꯀꯔ ꯑꯣꯏꯅꯀꯣ ꯑꯣꯖꯥ ꯁꯤꯗ ꯃꯔꯤ ꯐꯝꯃꯝꯃꯤꯁꯦ ꯑꯣꯖꯥ ꯃꯔꯤꯃꯛꯁꯦ ꯀꯤꯌꯥꯔꯇꯦꯀꯔ ꯉꯥꯛꯇ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯁꯦ ꯑꯣꯖꯥꯒ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯣꯏꯖꯕ ꯑꯣꯖꯥꯁꯤꯡꯅ ꯃꯣꯏ ꯀꯟꯁꯜ ꯇꯧꯕꯒꯤ ꯆꯦ ꯈꯣꯠꯄꯒꯤ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯩꯖꯩ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯂꯩꯁꯦ ꯑꯗꯩ ꯉꯁꯥꯏꯁꯦ ꯑꯩꯈꯣꯏꯅꯅꯦ ꯃꯄꯨꯡ ꯑꯣꯏꯅ ꯁꯨꯝ ꯔꯥꯎꯟ ꯑꯣꯖꯥ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯤꯆꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯖꯥ ꯈꯔ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 9 ꯄꯨꯕ 5 ꯄꯨꯕ ꯃꯊꯛꯇ ꯇꯧꯋꯤ ꯌꯨꯇꯤꯂꯥꯏꯁ ꯇꯧꯋꯤ ꯍꯣꯝ ꯁꯥꯏꯟꯁ ꯑꯣꯖꯥ ꯇꯧꯋꯤ ꯑꯗꯩ ꯑꯦꯗꯨꯀꯦꯁꯟ ꯇꯧꯋꯤ ꯁꯤꯗ ꯂꯣꯏ ꯂꯩ ꯂꯣꯏ ꯑꯣꯖꯥ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯦꯝꯅ ꯑꯝꯇ ꯂꯩꯇꯦ ꯂꯣꯏ ꯌꯨꯇꯤꯂꯥꯏꯁ ꯇꯧꯋꯤ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕꯩ ꯃꯣꯏ ꯂꯩꯕꯩ ꯃꯑꯣꯡꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯂꯩ
ꯁꯤ ꯀ꯭ꯂꯥꯁꯁꯨ ꯑꯗꯨꯝ ꯂꯧꯏ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯔꯀꯥꯔꯒꯤ ꯀꯩꯅꯣꯅ ꯀꯩꯅꯣ ꯄꯤꯔꯛꯇꯕꯗꯨꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯣꯏꯁꯤꯗꯤ MA ꯉꯥꯛꯇꯅꯦꯕ MA ꯉꯥꯛꯇꯅꯤ ꯑꯗꯨꯗ ꯊꯕꯛ ꯆꯪꯉꯛꯄꯗ ꯂꯩꯇꯕꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯉꯥꯛ ꯆꯪꯉꯛꯄꯅꯤꯅ ꯃꯣꯏꯅ ꯇꯥꯛꯄ ꯉꯝꯕꯅꯤ나 ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯁꯔꯀꯥꯔꯅ ꯊꯦꯡꯅ ꯄꯤꯔꯛꯑꯕꯅꯤꯅ ꯍꯥꯏꯕꯗꯤ ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯁꯣꯝꯗꯗꯤ ꯁꯥꯇ꯭ꯔꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣꯗꯤ ꯌꯥꯝꯃꯤꯗꯅ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯖꯕꯅꯦꯕ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕ꯭ꯔꯥ ꯂꯥꯏꯕ꯭ꯔꯦꯔꯤꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯖꯔꯦ ꯑꯗꯨ ꯑꯣꯖꯥ ꯑꯇꯩꯁꯨ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯒ ꯑꯣꯖꯥ ꯕꯤꯔꯒ ꯑꯣꯖꯥ ꯑꯃꯒꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯨꯖꯕ ꯋꯤꯛ ꯑꯃꯗ ꯑꯅꯤꯗꯤ ꯑꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯆꯔꯒ ꯑꯣꯖꯥꯁꯦ ꯃꯜꯇꯤꯇꯥꯁꯀꯤꯡ ꯁ꯭ꯇꯥꯐ ꯑꯣꯏꯗꯣꯏꯔꯥ ꯃꯜꯇꯤ ꯅꯠꯇꯦ ꯑꯩ ꯏꯁꯥꯃꯛ ꯑꯣꯖꯥꯅꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯣꯖꯥꯅꯤ ꯏꯪꯂꯤꯁꯁꯨ ꯇꯥꯛꯏ ꯑꯁꯪꯕ ꯃꯇꯝꯗ ꯑꯗꯣ ꯑꯩꯅ ꯃꯦꯟꯂꯤ ꯁꯤ ꯄꯨꯖꯕ ꯑꯩꯅ ꯑꯍꯟ ꯑꯣꯏꯕ ꯁꯤꯅꯤꯌꯔ ꯑꯗꯣ ꯁꯣꯝꯗ ꯑꯉꯥꯡꯁꯤꯡ ꯋꯥꯠꯂꯀꯥꯟꯗ ꯑꯩꯅ ꯑꯗꯨꯝ ꯂꯧꯖꯩ ꯃꯇꯦꯡ ꯑꯣꯏꯕꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯅꯕ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯣꯖꯥ ꯀꯌꯥꯅ ꯁꯤꯗ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯣꯖꯥ ꯌꯥꯝꯃꯤ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟꯁꯦ ꯑꯩꯒ ꯑꯣꯖꯥ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯅꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯇꯩꯁꯤꯡꯗꯤ ꯂꯣꯏꯅ ꯃꯥꯏ ꯁꯕꯖꯦꯛ ꯂꯣꯏꯅ ꯂꯩꯌꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯁꯤꯗ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯆꯪꯉꯦ ꯍꯦꯜꯞ ꯇꯧꯕꯤ ꯑꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯒ ꯑꯣꯖꯥ ꯕꯤꯔꯒ ꯑꯩꯈꯣꯏꯅꯤ ꯄꯨꯖꯕ ꯂꯥꯏꯔꯤꯛꯀꯤꯁꯦ ꯁꯤꯗꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯈꯔ ꯂꯩꯖꯔꯦ ꯁꯔꯀꯥꯔꯅ ꯈꯔ ꯄꯤꯔꯛꯑꯦ ꯁꯤ ꯈꯔ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯒꯔꯃꯦꯟ ꯁ꯭ꯀꯨꯜ ꯂꯥꯏꯔꯕ ꯁ꯭ꯀꯨꯜꯅꯤꯅ ꯌꯥꯝ ꯂꯩꯕ ꯉꯝꯗꯕꯅꯤꯅ ꯈꯔ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯁꯦ ꯊꯨꯝ ꯂꯥꯏꯔꯤꯛ ꯍꯦꯜꯞ ꯇꯧꯖꯩꯁꯤꯅ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯩꯔꯦ ꯅꯍꯥꯟ ꯁꯔꯀꯥꯔꯅ 300 ꯃꯨꯛꯀꯤ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯂꯩꯖꯕꯒ ꯑꯗꯣ ꯎꯄꯨ ꯅꯨꯡꯄꯨꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯕꯅꯤꯅ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁꯇꯤ ꯇꯧꯖꯔꯤ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯨꯃꯥꯏꯅ ꯇꯧ ꯍꯦꯜꯞ ꯇꯧꯏ ꯌꯥꯝ ꯋꯥꯠꯄꯗꯤ ꯌꯥꯝ ꯋꯥꯠꯂꯦ ꯑꯉꯥꯡꯉꯩ ꯆꯪꯉꯛꯄꯒꯤ ꯆꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯌꯥꯝ ꯆꯪꯉꯦ ꯑꯉꯥꯡꯁꯤꯡꯁꯦ ꯅꯣꯡꯃꯗ 20-30 ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯪꯉꯛꯑꯦ ꯑꯗꯣ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯋꯥꯠꯂꯤ ꯁꯔꯀꯥꯔꯅ ꯄꯤꯕꯤꯔꯛꯄꯁꯨ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅꯁꯨ ꯃꯦꯅꯦꯖ ꯇꯧꯕ ꯄꯥꯝꯖꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕꯅꯤꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯀꯤꯗꯤ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯃꯇꯦꯡ ꯑꯣꯏꯖꯔꯤ ꯁꯤꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ Class 9 ꯂꯥꯏꯕ꯭ꯔꯦꯔꯤꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯪꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯪꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯦꯝ ꯏꯟ ꯂꯥꯏꯐꯁꯦ ꯀꯩ ꯑꯣꯏꯔꯤꯒꯦ ꯍꯧꯖꯤꯛꯁꯦ MN ꯂꯥꯏꯐꯁꯦ ꯍꯥꯟꯅꯕꯨꯗꯤ ꯌꯥꯝ ꯈꯜꯂꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯦꯗꯤꯀꯦꯜ ꯑꯣꯏꯅ ꯊꯥꯒꯦ ꯇꯧꯕ ꯃꯦꯗꯤꯀꯦꯜꯒꯤꯗ ꯍꯧꯖꯤꯛ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯍꯧꯋꯤꯔꯕ ꯑꯩꯗꯤ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯅꯪꯗꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯅꯪꯗꯤ ꯏꯟꯖꯤꯅꯤꯌꯔ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯧꯖꯤꯛꯇꯤ 9ꯗꯩ ꯇꯧꯕ ꯍꯧꯔꯦ ꯑꯣꯖꯥꯉꯩꯗꯤ ꯑꯗꯨꯝ ꯅꯣꯏ ꯑꯌꯥꯝꯕ ꯆꯥꯡ ꯅꯥꯏꯅ ꯀꯥꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯥꯔꯦ ꯑꯣꯖꯥꯉꯩꯗꯤ ꯑꯗꯨꯝ ꯀꯥꯔꯦ ꯁꯥꯇ꯭ꯔꯗꯤ ꯆꯥꯡ ꯅꯥꯏꯗꯕ ꯁꯥꯇ꯭ꯔ ꯆꯥꯡ ꯅꯥꯏꯕ ꯈꯔ ꯌꯥꯎꯋꯦ ꯅꯥꯏꯗꯕ ꯈꯔ ꯌꯥꯎꯋꯦ ꯐꯤꯂꯣꯖꯣꯐꯤꯒꯤ ꯄ꯭ꯂꯥꯟ ꯐꯤꯂꯣꯖꯣꯐꯤ ꯕꯥꯏꯑꯣꯂꯣꯖꯤ ꯁꯤꯅ ꯁꯤꯒꯤ ꯁꯦꯛꯇꯔꯁꯦ ꯕꯥꯏꯑꯣꯂꯣꯖꯤ ꯑꯣꯏꯔꯦ ꯁꯤꯅ ꯏꯪꯂꯤꯁꯀꯤꯁꯨ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯊꯝꯐꯝ ꯆꯤꯟꯕꯩ ꯑꯣꯏꯗꯣꯏꯔꯥ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯂꯥꯏꯔꯤꯛꯁꯦ ꯀꯃꯥꯏꯅ ꯑꯃꯁꯨ ꯌꯥꯟꯁꯤꯟꯅꯕ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯤꯗ ꯃꯦꯠꯁ ꯕꯥꯏꯑꯣꯂꯣꯖꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯦ ꯅꯍꯥꯟꯉꯩꯁꯨ ꯑꯗꯨꯝ ꯆꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯪꯉꯦ ꯂꯥꯏꯔꯤꯛꯁꯦ ꯋꯥꯏꯔꯒ ꯄꯨꯕ꯭ꯔꯥ ꯑꯗꯨꯝ ꯅꯣꯡꯃꯩ ꯉꯥꯏꯍꯥꯛ ꯄꯥꯔꯒ ꯑꯗꯨꯝ ꯉꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯁꯕꯖꯦꯛꯇꯣ ꯑꯗꯨ ꯑꯣꯏꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯄꯥꯏꯌꯦꯕ ꯁꯤꯗꯒꯤ ꯈꯔꯕꯨꯗꯤ ꯁꯤꯖꯤꯟꯅꯩ ꯑꯗꯨꯁꯨ ꯑꯩꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯌꯥꯝꯕ ꯄꯥꯏ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯂꯥꯏꯔꯤꯛꯉꯩꯁꯦ ꯁꯤꯁꯦ ꯁꯨꯝ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯌꯦꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯆꯞ ꯆꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯈꯜꯂꯦ ꯆꯞ ꯆꯥꯅ ꯈꯜꯂꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯞꯍꯟꯅꯤꯡꯕ ꯈꯣꯠꯍꯟꯅꯤꯡꯕ ꯂꯩꯇꯦ ꯍꯥꯞꯍꯟꯅꯤꯡꯕ ꯍꯥꯏꯁꯦ ꯑꯅꯧꯕ ꯈꯤꯇꯪ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪꯕꯨꯗꯤ ꯌꯥꯎꯕ ꯈꯤꯇꯪꯕꯨꯗꯤ ꯋꯥꯠꯂꯦ ꯑꯗꯨꯑꯣꯏꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗꯦꯅ ꯈꯜꯂꯤ ꯁꯥꯋꯥꯏꯁꯤꯗꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯦ ꯄꯨꯔꯥ ꯁꯤꯡꯖꯨ ꯇꯥꯕꯒꯤ ꯇꯥꯏꯞꯇ ꯑꯃꯁꯨ ꯄꯪꯌꯥꯟ ꯌꯥꯟꯁꯟꯅꯔꯦ ꯖꯣꯒ꯭ꯔꯥꯐꯤ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛ ꯉꯥꯛꯇ ꯑꯃꯨꯛ ꯉꯥꯏꯔꯦ ꯑꯗꯨꯅ ꯁꯥꯋꯥꯏꯗꯅ ꯑꯃꯨꯛ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯗꯕꯒꯤ ꯃꯃꯤ ꯑꯃ ꯐꯖꯅ ꯎꯔꯦ ꯃꯄꯨꯡ ꯑꯣꯏꯅ ꯁꯥꯋꯥꯏꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯎꯄꯨꯉꯩꯁꯦ ꯐꯖꯅ ꯍꯥꯡꯉꯀꯥꯟꯗ ꯃꯥꯏ ꯁꯕꯖꯦꯛꯀ ꯊꯝꯕꯗ ꯂꯥꯏꯕ꯭ꯔꯦꯔꯤꯁꯦ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛꯁꯦ ꯄꯨꯔꯥ ꯁꯤ ꯃꯅꯤꯄꯨꯔꯤ ꯏꯂꯦꯛꯇꯤꯞ ꯃꯅꯤꯄꯨꯔꯤꯅ ꯊꯥꯏ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯑꯝꯇ ꯑꯃꯨꯛ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯥꯋꯥꯏꯁꯤꯅ ꯑꯃꯨꯛ ꯃꯦꯅꯦꯖ ꯇꯧꯕ ꯋꯥꯠꯄꯒꯤ ꯃꯃꯤ ꯑꯗꯨꯝ ꯇꯥꯏ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏ ꯑꯣꯖꯥꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯤꯆꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯑꯃꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯖꯥ ꯃꯌꯥꯝ ꯌꯨꯇꯤꯂꯥꯏꯁ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯂꯩ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗꯗꯤ ꯑꯍꯣꯕ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯎꯕ ꯐꯪꯉꯤ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ 11 ꯌꯨꯝ ꯀꯥꯕꯗꯤꯅꯣ ꯃꯌꯥꯝꯐꯥꯟꯗꯒꯤ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯡꯐꯥꯟꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯇꯝꯗꯕꯤꯗ ꯁꯤꯗ ꯇꯝꯃꯤꯁꯤ ꯀꯔꯤꯒꯤ ꯁꯤꯅ ꯁꯨꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕ꯭ꯔꯦꯔꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨم ꯆꯪꯕ꯭ꯔꯣ ꯆꯪꯗꯕ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯪꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯁꯤꯗ ꯈꯔ ꯑꯞꯗꯦꯠ ꯇꯧꯍꯟꯅꯤꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯁꯤ ꯂꯩꯔꯤꯁꯤꯅ ꯌꯥꯕ꯭ꯔꯥ ꯑꯅꯧꯕ ꯍꯧꯖꯤꯛꯇꯤ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯥꯛꯑꯦ ꯈꯔꯗꯤ ꯍꯥꯞꯆꯟꯅꯤꯡ ꯈꯔ ꯑꯞꯗꯦꯠ ꯇꯧꯍꯟꯅꯤꯡꯉꯤ ꯂꯥꯏꯔꯤꯛꯁꯦ ꯁꯤ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯄꯦꯜꯂꯕꯣ ꯀꯩ ꯍꯥꯞꯆꯟꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯀꯩ ꯂꯩꯒꯦ ꯂꯥꯏꯔꯤꯛꯁꯦ ꯈꯪꯗꯦ ꯑꯅꯧꯕꯗꯤ ꯁꯨꯝ ꯍꯥꯞꯆꯤꯟꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩ
लाइब्रेरी नैसे तसेंगना मोगी प्रोफेशन होइना तम्मीनिदनको तम्मनिना लाइरिकी अखोगी बुक कीपिंग अदु अदा मयाम सिंसे खरा अदुम वाले हाइतारे अखोई क्लास अमुक चंगनी अदुगो सोम नाकन ngahau पानरंगनी अना अंगांग सिंसेदी लौथोगा यामना ऑर्डरी मेंटेन तौबम चंगीदनको मदुना अखोइना खरा मदुदी ngamdre अदुनो कईगुंबा सरकार की साइड तक लाइब्रेरी नम थाबीरक तारगदिको याम हेना मैनेज तौबो नुवाइना तौबोदम सी खाली से कई सिसिना हारि म्यामदै खरा हेना नुवाइबा हेनजबा कई नुवाइ से इरांग तौबदा नुवाइदा सिसी बोस जायदि इरांग मतमदसु मिंग चली ते अफबदसु मिंग चली हाइतारे अदु कुंबई नते अफबा हारि ता सुम ताजरक पाइदा मि म्यामदसु हाइनारपा सिसिना अदुम खरा हेलेना अदु दai खंगे अखोइ जेना तम हाइबा अदु तम नसिना तम हाइबने सिसिना खरा फै हाइबा हाना का वइ तमके सोम खुलेन कुड सेफर्ट हाई स्कूल दा प्राइवेट स्कूल ला होय प्राइवेट स्कूल अदु प्राइवेट स्कूल दा तममा गवर्नमेंट स्कूल तमकमगा जे सिकरी करी खेना बसिंग फंग गवर्नमेंट स्कूल दा तमना हेना खुदोंग जावा तुगा अखोइ प्रैक्टिकल गुम तावबदा opportunity हेना फंगे हाइबा ताने करम सब्जेक्ट सिंग प्रैक्टिकल तौरे केमिस्ट्री फिजिक्स तौरी हुची बायोलॉजी दी लोइगबा बाय ताव हौद्री प्रैक्टिकल हौजे करम सब्जेक्ट फजना तौ फिजिक्स की एक्सपेरिमेंट क्या तौरगे दी याव प्रैक्टिकल जाउद्री प्रैक्टिकल जाउदरी कमाय हाइदोबा करम सब्जेक्ट प्रैक्टिकल तौरगे हौजे केमिस्ट्री बायो फिजिक्स तौरी अदो सोना कन बायो तौद्रे नोइना तौ याय सेम क्लास दा अदो मा बायो लौदबेनी बायो लौते अखोइ एक्सपेरिमेंट क्या तौरगे अदुम चैप्टर अमानी यौजल्ले अमानी हाइजे एक्यूरेट मसिंग हाइ ngam दिसे कइगो केमिस्ट्री ने चैप्टर 1 की यौरे अदुगा फिजिक्स किना फिजिक्स 1 अदुगा बायो ना 2 मु यौरमानी केमिस्ट्री की दी अखोइ मंजेम जो ताबदो अखोइदी सुटी ताब कोत तम केमिस्ट्री की फन तौदिदो फिजिक्स की दुदी तौवा होले बायोलॉजी की अखोइ लौदिदो कंप्यूटर साइंस की लौदिदो कंप्यूटर की फन तौवा होले एक्सपेरिमेंट जे हतक होदंगाय बिना का फिजिक्स की कनो पाइबा की खरा तमे स्केल वन मगे अखोइगी हौगिबा सिनियरङैनजु मोइजे हाइबदि ओजासिदा लैरिबा फैसिलिटी पिरिबा म्याम अदगी ओजाङैनजु फजन ताकपिबा ओजाङैनजु फजन लोइनबिबा सिगुमजे मोइ हाइरकपदा अखोइगी गवर्नमेंट स्कूल जो पैसाजु याम चाउतबा ओइ अखोइ मिडल क्लास की मिङैन तम याबदा ओइबिदा तमक Karena aku hujung biology department yo jasing sida sulai deh mau gapet. Jangan terjang, jadi biologi pun oza ke amkan lebih juga. Ozane five na zoology, three na botany, total 8. Oza ni par lebih sida amadi library dah ni. Sejenari buku. Oza aku lebih bersina dum fajana maintenance toroga. Kelas itu sejenari. Oza sabian sina aku lagi total number of aku lauriba hafta amda lauje 78 classes ne ba adunga sai oja khoi myam na yam drabada oja mam na class tara dagina 33 bauje fazana manage toroga khoi di hona jari bayogi library je graduate teachers dei jo oja myam season nei hai adoi oja ai dei jo musin na ta di khoi di oja ma season nei ba adi moi rotation ne ba library ki chunuti gi kano oi de ba mai rotation leina banina nimit pana ba duty lai ba aduna adumana tauba da khoi mayek di library na ma piraga mana pura risk lagudab do laudabani na akhoi ma akhoi no oda oza kya no sida pan halis library gro adu di ai intent khangjadre ai di haibdi ai di just botany gi ojani na akhoi department gi maram dre loi khange adu ga library gi matang dre ai khangjadre maru oina akhoi gi oza je khitang marang yamna kai be mong dani ro si gi da library da season nei oza je ta oza je khara yamna season na bagi ayamba department sunga sai wari sum sanarappa matamda department atai ju library de sinai library sinai habse loina ayam bai hai tare aduna sawai sida akoi government na chapchaba library thamagadi haiba sijinari ba oja sing si sijinadana mai magi like takphom thokpasing adu taagadi sawa da oja chapchana kyam heli hende do dai wadadi chapchana tholakadabani adubu government gi thorang thoksin soiba sin maram kanda chapchaba masing ahenbado 사회다 부통나 보거나보다 꼭 기타 다다 범디 생 시시다 레프 그냥 그비르거든 chahi mangamukti phajal hana kada wai kada kai hanadi akhoi nauna changbane hanadi kaino da private ta kari da oja oirame adu netana kaisu thodokpa adu gumbani to karam matam dei changa poi do sa
2020 2020 join tꯧ ꯃꯐꯝꯗ ꯄ꯭ꯔꯥꯏꯚꯦꯠꯇ ꯄꯨꯔꯤꯉꯩ ꯃꯇꯝꯗꯨꯒ ꯁꯤ ꯒꯚꯔꯟꯃꯦꯟ ꯁ꯭ꯀꯨꯜꯁꯤꯗ ꯀꯔꯤ ꯈꯦꯠꯅꯕꯁꯤꯡ ꯈꯦꯠꯅꯕꯁꯦ ꯁꯤꯗꯅꯕꯨ ꯍꯦꯟꯅꯕꯨ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯂꯦꯞꯁꯤꯒ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯥꯇ꯭ꯔꯒꯗꯤ ꯄ꯭ꯔꯣꯄꯣꯔꯁꯟ ꯆꯥꯟꯅꯗꯦ ꯃꯔꯝꯗꯤ ꯁꯤꯗ 70 ꯔꯣꯝ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯋꯦꯕ ꯀ꯭ꯂꯥꯁꯇꯣ ꯂꯩꯇꯕꯅꯤꯅ ꯃꯌꯦꯛꯀꯤꯗꯤ ꯑꯩꯈꯣꯏꯅ 50 ꯀꯣ 50ꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗ 70 ꯑꯣꯏꯔꯛꯄꯅꯤꯅ ꯈꯔ ꯀꯟꯖꯁꯇꯦꯠ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯣꯖꯥ ꯑꯅꯤ ꯆꯪꯉꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯃꯅ ꯁꯣꯝꯗ ꯇꯥꯛꯑꯒ ꯑꯃꯅ ꯑꯉꯥꯡꯈꯩꯁꯦ ꯌꯦꯡꯁꯤꯟꯕ ꯑꯃ ꯆꯪꯉꯦꯕ ꯌꯥꯝ ꯂꯥꯡꯉꯦꯕ 70 ꯂꯦꯞꯀꯤ ꯑꯦꯇꯦꯟꯗꯦꯟꯁꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯝ ꯂꯩꯇꯕ ꯂꯦꯞ ꯑꯦꯇꯦꯟꯗꯦꯟꯁꯁꯦ ꯍꯟꯗꯛ MTSꯀꯤ ꯑꯃꯈꯛ ꯊꯥꯕꯤꯔꯛꯑꯦꯕꯀꯣ ꯊꯥꯔꯛꯑꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯑꯣꯖꯥꯅ ꯂꯦꯞ ꯑꯦꯇꯦꯟꯗꯦꯟꯁ ꯑꯣꯏ ꯁ꯭ꯋꯤꯄꯔꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯥꯛꯏꯗꯨꯁꯨ ꯂꯦꯞꯀꯤ ꯅꯣꯂꯦꯖꯁꯨ ꯂꯩꯔꯝꯒꯗꯧ ꯃꯥꯟꯗꯦ ꯅꯣꯂꯦꯖꯇꯣ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯔꯝꯗꯕ ꯌꯥꯏ ꯄ꯭ꯂꯁ ꯃꯈꯣꯏꯁꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯃꯣꯏ ꯊꯕꯛ ꯑꯗꯨꯝ ꯆꯤꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯣꯏ ꯇꯧꯖꯔꯦꯕ ꯑꯩꯈꯣꯏ ꯂꯩꯔꯝꯃꯦꯕ ꯊꯥꯏꯅ ꯂꯦꯞ ꯑꯦꯇꯦꯟꯗꯦꯟꯁ ꯑꯩꯒꯥ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦꯕ ꯂꯦꯞꯁꯦ ꯄꯤꯛꯑꯦ ꯄ꯭ꯂꯁ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯤꯟ ꯆꯪꯉꯦ ꯀꯣ ꯂꯤꯟ ꯆꯪꯉꯦ ꯑꯗꯩ ꯑꯩꯈꯣꯏ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯏꯁꯤꯡ ꯉꯥꯛꯇ ꯊꯨꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛꯅꯦ ꯂꯥꯏꯅꯥ ꯑꯖꯃꯥ ꯅꯥꯔꯦ ꯅꯥꯔꯝꯗꯕꯈꯩꯁꯨ ꯀꯩꯅꯣ ꯑꯁꯤꯗ ꯁꯨꯝ ꯐꯝ ꯂꯩꯔꯦꯀꯣ ꯂꯦꯞꯁꯤ ꯈꯤꯇꯪ ꯆꯥꯎꯍꯟꯕ ꯄꯥꯝꯃꯤ ꯄ꯭ꯂꯁ ꯈꯤꯇꯪ ꯋꯥꯡꯍꯟꯕ ꯂꯦꯚꯦꯜꯁꯦ ꯋꯥꯡꯗ꯭ꯔꯒꯗꯤ ꯏꯁꯤꯡ ꯑꯗꯨꯝ ꯆꯥꯎ ꯂꯩꯔꯦ ꯑꯗꯨꯅ ꯁꯥꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯨ ꯁꯤꯗꯩꯁꯤꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯆꯪꯉꯦꯕ ꯍꯣꯟꯖꯜꯂꯦꯕ ꯑꯗꯩ ꯏꯁꯤꯡ ꯊꯨꯝꯃꯕꯅꯤ나 ꯂꯤꯟ ꯆꯪꯉꯛꯑꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯉꯩꯗ ꯁꯤꯗ ꯑꯍꯣꯕ ꯂꯣꯏ ꯂꯩꯕꯅꯦꯕꯀꯣ ꯂꯤꯟ ꯆꯪꯉꯛꯑꯦ ꯑꯩꯈꯣꯏ ꯐꯝꯃꯤꯉꯩꯗ ꯂꯤꯟ ꯆꯪꯉꯛꯑꯦ ꯑꯗꯨꯅ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯃꯨꯛꯇꯪ ꯁꯣꯜꯕ ꯇꯧꯍꯟꯅꯤꯡꯉꯦ ꯑꯣꯖꯥꯁꯦ ꯀꯩꯅꯣꯒꯤ ꯅꯍꯥ ꯑꯣꯏꯅꯁꯨ 2018ꯒꯤ ꯕꯦꯆꯇꯣ ꯑꯣꯏꯗꯣꯏꯔꯥ ꯑꯣꯖꯥ ꯍꯣꯏ ꯇꯣꯂꯣꯞ ꯐꯪꯗꯕꯁꯦ ꯁꯤꯁꯤꯅ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯕꯒꯦ ꯑꯗꯨ ꯃꯇꯦꯡ ꯇꯣꯂꯣꯞ ꯐꯪꯗꯕꯒꯤꯗꯤ ꯑꯗꯨꯝ ꯑꯋꯥꯕꯗꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤꯀꯣ ꯃꯥꯌꯣꯛꯅꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯕꯦꯁꯤꯛ ꯅꯤꯗꯁ ꯐꯪꯗꯕꯁꯨ ꯌꯥꯎꯋꯤꯀꯣ ꯏꯚꯟ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯅ ꯂꯥꯛꯏꯕꯗꯅ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁ ꯑꯣꯐ ꯑꯇꯣꯞꯄꯗꯒꯤ ꯁꯤꯖꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯦꯂꯔꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕꯁꯨ ꯑꯗꯨꯝ ꯃꯥꯌꯣꯛꯅꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯁꯨ ꯆꯠꯅꯕ ꯍꯣꯠꯅꯕ ꯇꯣꯂꯣꯞꯁꯨ ꯐꯪꯗꯕꯅ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤꯗꯤ ꯂꯦꯞꯄ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯥꯏ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯊꯦꯡꯅꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯕꯗꯣ ꯈꯤꯇꯪ ꯍꯣꯏ ꯌꯨꯝꯒꯤ ꯍꯣꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯣꯏ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩꯖꯔꯦꯀꯣ ꯏꯁꯥꯒꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯋꯥꯠꯇꯅꯕ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯁ ꯑꯣꯏꯔꯦ ꯅꯪꯅꯕ ꯂꯥꯛꯆꯩꯀꯣ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯅꯨꯡꯁꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯁꯥꯇ꯭ꯔꯁꯤꯡꯗꯤ ꯋꯥꯠꯇꯅꯕꯗꯤ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯨꯗꯤ ꯒꯣꯔꯃꯦꯟꯇ ꯇꯧꯖꯕꯅꯦꯕ ꯑꯗꯨꯒ ꯁꯥꯇ꯭ꯔꯒꯤꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯍꯣꯏ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯦꯅꯦꯖꯃꯦꯟꯇꯗꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯋꯥꯏ ꯍꯥꯏꯕꯗꯨꯅ ꯏꯅꯐ ꯑꯣꯏꯔꯦꯅ ꯈꯜꯂꯦ ꯁꯤ ꯏꯁꯥ ꯈꯛ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯝ ꯑꯣꯖꯥ ꯂꯣꯏꯅꯃꯛꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯕꯨꯗꯤ ꯍꯣꯏ ꯏꯆꯥ ꯂꯩꯇ꯭ꯔꯤꯀꯣ ꯑꯗꯨ ꯑꯣꯖꯥ ꯃꯆꯥ ꯃꯣꯏ ꯁ꯭ꯀꯨꯜ ꯊꯥꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕꯅꯦꯕ ꯃꯆꯥꯒꯤ ꯐꯤꯁ ꯊꯤꯅꯕ ꯄꯩꯁꯥ ꯂꯩꯔꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯩꯉꯣꯟꯗꯕꯨꯗꯤ ꯑꯗꯨꯃꯛꯇꯤ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯇꯣꯂꯣꯞꯇꯤ ꯄꯤꯗꯕ ꯑꯗꯨꯒ ꯗ꯭ꯌꯨꯇꯤꯗ ꯄꯪꯇꯧ ꯇꯧ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥꯁꯤꯡꯗꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯊꯦꯡꯅꯔꯛꯀꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯑꯋꯥꯔ ꯃꯇꯝꯁꯦ ꯉꯟꯅꯁꯨ ꯂꯥꯛꯄ ꯊꯦꯡꯅꯁꯨ ꯍꯟꯗꯣꯏꯅꯤ ꯊꯕꯛ ꯑꯇꯩ ꯇꯧꯅꯕ ꯃꯇꯝ ꯂꯩꯔꯣꯏꯗꯣꯏꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯀꯨꯜꯅ ꯂꯅꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯌꯨꯁꯟ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯤ ꯁ꯭ꯀꯨꯜ ꯆꯂꯥꯏꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯁꯥꯒꯤ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯁꯦ ꯉꯁꯥꯏ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯦ ꯁꯤ ꯈꯛꯇꯅ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝ ꯑꯣꯏꯕ ꯃꯥꯒꯤ ꯊꯥꯒꯤ ꯁꯦꯂꯔꯤ ꯑꯁꯤ ꯄꯤꯗꯕ ꯇꯥꯔꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯦꯡꯅꯔꯝꯒꯗꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯣ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯁꯨ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔꯒꯤ ꯏꯃꯨꯡ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯃꯤꯁꯅꯔꯒꯤ ꯏꯃꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯃꯨꯡꯗ ꯊꯥ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯥꯛꯏꯕ ꯇꯣꯂꯣꯞꯇꯣ ꯂꯧꯗꯅ ꯏꯃꯨꯡꯗ ꯀꯃꯥꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯦꯅꯦꯖ ꯇꯧꯒꯦꯗꯣ ꯗꯥꯏꯔꯦꯛꯇꯔꯅꯁꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯀꯃꯤꯁꯅꯔꯅꯁꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯍꯧꯖꯤꯛꯁꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯂꯦꯕꯇꯅꯤ ꯆꯪꯒꯗꯣꯏꯁꯦ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯂꯦꯕꯁꯦ ꯆꯪꯉꯀꯥꯟꯗ ꯑꯣꯖꯥꯁꯤꯡꯒ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯀ꯭ꯂꯥꯁ 11ꯁꯦ ꯁꯤꯁꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯕ ꯍꯧꯕ ꯈꯔ ꯀꯨꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯦꯛꯁꯄꯦꯔꯤꯃꯦꯟ 2-3 ꯇꯧꯕ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤ ꯂꯩꯈꯤꯕꯗꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ 2ꯗꯪ ꯇꯧꯈꯤꯕ ꯑꯃꯗꯪ ꯇꯧꯕ ꯃꯥꯏ ꯒ꯭ꯔꯨꯞ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯒ꯭ꯔꯨꯞ ꯈꯔꯗꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ 3 ꯁꯨꯕꯁꯨ ꯌꯥꯎꯔꯦ ꯒ꯭ꯔꯨꯞ ꯈꯔꯅ 2 ꯑꯃꯅ ꯈꯔꯅ 1 ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯃꯇꯪ ꯇꯧꯕ ꯈꯔ ꯁꯥꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯆꯪꯕ ꯔꯨꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯣꯖꯥꯗꯨꯁꯨ ꯑꯌꯥꯝꯕ ꯃꯐꯝꯗ ꯑꯗꯨ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯂꯩꯔꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯀꯩꯀꯥꯁꯦ ꯁꯤꯗꯤ ꯑꯋꯥꯠ ꯑꯄꯥ ꯀꯩꯀꯥ ꯀꯃꯥꯏꯅ ꯂꯩ
chemistry haibasidi atai science ki subject singa chemistry ka kaitang khenna bele chemistry haibasidi magi leiriba reagent mayam se tangju tang ma di use and dispose hai tare season raga ma di reagent same season re reaction tholle loire haidokri aduna ma di yamna consumable oi ba hai tare ne aduga tai practical subject singa khara mana di hai tare aduna maram oidana ma di reagent sida kaitang ai khoge toina hai tare ne refill tawba sangi adu hoji pokki wana di award pa je thoidokpa kaya di khoge principal ge through de taroga leiraga leibani kaya kandi leiti adubu haina magi equipment da kaitang watho asin di adum lei adubu principal ga tanaraga ai makeup tawdana ba kanna di honari aduga pienda ba ma hairaga di room je ai isamak so CC da tamakpani CC da ge horopani ai 1992 da 9 tame 93 da metric tame metric thare 95 da 12 tamaga lakpani akoi matam gi keno ne lep ne bse aduna kaitang outdated oiraga all block oiramni na angtang sede yeng minase thong ji so ising saw da gi toina low level matam mamata di wangamba adam sum thongalakpa maram oidana nemdara ba hai tare ne thong ji aduna ngasai handaki ising saw ko khotpa du da gi akoi ngasai gi thungraga maduna tachal aga hai tare ne aduna tekpa khotpa yaure da gi level jisu yamna neme aduna khaitang hek sawrpa khotpa ga akoi je drain leitabna hai tare matam mamata di thumam dabani adu drain je sona kan da loina thachan ge da gi water logging area do ko school je oi re ba aduna he thum bagi problem je lakalle aduna masi kaitang leveling je wangkadan ba de building je kaitang upgrade tawa matam ma da ising ge facility aikoina tamning da si fajana leirami housing maji leitre ade matam ma da ko tamning da tingi je mam aro kano khaki maming de ari bane sina thaina ge do loina pipe se GI pipe sing oi re hojik ti GI sat na tre da ko aduna yadre hore adai plus akoi taming matam da ko ge mai pi bai thabak se cracking machine na petroleum je crack toroga du ge toromane do hojik atu ge mai ge bodi problem leite mai ge ko gas toroga hojik sel le ko ado water ji ge khaitang problem le riang ji ge hai tare ko hojik se makhata na koi physics ki lab ta sanga kan do ja sing enga unaraga kai awada pa sing lege jo physics je unna oja kya no lebi unna oja taruk ne taruk sina sum manage to bokho pa kai manage to bodu adu hoi oja mom na theory da per ahum change nongda along with practical additional la ani practical matam da di ahum hena change adu tai matam na 11 da mari ma 12 da manga ma mapan ni na mapan do no da class mapan khak oiram do male hoi mapan ne adu oja masing taruk oiba ko adu ta di no da oja mana ama khak chang bo ja ju yaure aduga ani chang bo ja ju yaure adu da mai ki practical se practical no da mai le ba practical ji chahi chupa leibdi naten practical chahi chupa leibdi nate mai practical matam da practical element ani 12 ani le ba adu gi chu practical masing chu oina punna oja sing akoi adjust tawna adu practical ji chahi na tha kya mu kum chahi da normally ma si akoi na haiti work sim ta I satra du gi people no tu gina mostly charak pa moi ta ahum mari work te chang mari ahum ga normal le mari handa ki oina 12 ki je si am loi gar ba kam 12 ki di level hai moi phajana full satisfaction pangra ba hajina 11 na mu 11 au ho ba 11 ngi je hauji experiment kya mu kum ba 11 gi si hauji ho ba ngai ni adum taru khini hauji mamang da experiment kai awada pa equipment da kai da dum ba equipment si akoi pa mi bani ne equipment no ba chan pa mi maram ji kai kin ma tam da khulai ji li bani na ko khulai na ji di ding yeng tam da khulai si calling ka su yaure ado ano su yauri asi na dum adjustment am tawe za di sida lebi ba kyam kuira ga ai sida leijaba kuijare 2006 day leijara pani 6 day satra si kuina thengnare maron yam thengnare hana sigi mamang da di kala wa da bijang hana di si hek thabo hek phangbaga sida dum change adi mamang da di private school da oijare aduga dum sida dum change school lama da leibase si nuai bra to pa gi mahau ga tamning ba leita sina nungai be leye satra sing si
ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯏ ꯑꯩꯈꯣꯏꯒꯤꯗ ꯗꯦꯗꯤꯀꯦꯁꯟ ꯁ꯭ꯀꯨꯜ ꯑꯃꯇꯪꯗ ꯂꯩꯕꯁꯦ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯗꯦꯗꯤꯀꯦꯁꯟ ꯂꯩꯔꯛꯏ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯛꯏ ꯑꯗꯩ ꯁ꯭ꯀꯨꯜꯁꯤꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃ ꯍꯥꯟꯅꯒꯤ ꯆꯠꯅꯔꯝꯕ ꯈꯣꯠꯄ ꯃꯌꯥꯝ ꯀꯨꯏꯅ ꯂꯩꯖꯔꯛꯄꯁꯦ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯂꯩ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯕꯁꯤꯗꯤ ꯑꯣꯖꯥꯒꯤ ꯗꯦꯗꯤꯀꯦꯁꯟ ꯋꯥꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯀꯩ ꯑꯩꯈꯣꯏ ꯑꯣꯖꯥ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯋꯥꯠ ꯑꯄꯥ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯀꯩꯗ ꯀꯃꯥꯏ ꯀꯃꯥꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯦꯜ ꯏꯀ꯭ꯋꯤꯞꯇꯤ ꯑꯣꯏꯕꯅꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯌꯦꯡꯅꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟꯒꯤꯗꯤꯅꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯨꯠꯂꯥꯏ ꯂꯩꯌꯦꯕ ꯑꯗꯨꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯩꯕꯩ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯋꯥꯠꯄ ꯂꯩꯔꯁꯨꯅꯦ ꯑꯗꯨꯝ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯀꯩꯅꯣꯗꯤ ꯈꯨꯠꯂꯥꯏꯗꯤ ꯌꯥꯝ ꯋꯦꯜ ꯏꯀ꯭ꯋꯤꯞ ꯑꯣꯏ ꯑꯗꯨꯒ ꯁꯥꯇ꯭ꯔꯅ ꯊꯋꯥꯏ ꯌꯥꯎꯕ ꯈꯤꯇꯪ ꯋꯥꯠꯄ ꯁꯥꯇ꯭ꯔꯅ ꯊꯋꯥꯏ ꯌꯥꯎꯕ ꯋꯥꯠꯄ ꯁꯤꯇ ꯉꯥꯏꯔꯦ ꯑꯣꯖꯥꯉꯩꯅꯗꯤ ꯂꯥꯏꯔꯤꯛ ꯇꯥꯛꯀꯦꯅ ꯉꯥꯏ ꯂꯩꯔꯦ ꯑꯗꯣ ꯅꯣꯏ ꯁꯥꯇ꯭ꯔ ꯊꯋꯥꯏ ꯌꯥꯎꯕ ꯋꯥꯠꯂꯤ ꯍꯥꯏꯁꯦ ꯀꯔꯤꯒꯤ ꯃꯥꯜꯂꯦ ꯐꯣꯟ ꯌꯥꯝ ꯄꯥꯏꯕ ꯑꯗꯨꯗꯒꯤ ꯑꯣꯖꯥꯅ ꯇꯥꯛꯏꯀꯥꯟꯗ ꯃꯨꯟꯅ ꯇꯥꯍꯧꯗꯕ ꯑꯁꯤꯅꯆꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯣꯏꯅ ꯃꯁꯥꯅ ꯍꯩꯅꯤꯡꯗꯕꯒꯤꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯂꯦꯞꯇ꯭ꯔꯤ ꯀꯩꯅꯣ ꯃꯃꯥꯡꯗ ꯌꯥꯎꯋꯦ ꯑꯝꯇꯪ ꯇꯧꯕꯗ ꯉꯥꯏꯔꯤꯕ ꯁꯤꯒ ꯑꯅꯤꯔꯛꯅꯦꯕ ꯑꯗꯨ ꯑꯗꯨꯝ ꯑꯇꯩ ꯁꯕꯖꯦꯛꯀꯤꯗꯤ ꯑꯇꯩꯁꯨ ꯑꯗꯨꯝ ꯍꯣꯏ ꯌꯥꯎꯋꯦ ꯑꯌꯥꯎꯕ ꯁꯥꯇ꯭ꯔ ꯊꯋꯥꯏ ꯌꯥꯎꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯄꯪꯌꯥꯎ ꯌꯥꯎꯕ ꯂꯩꯊꯣꯛꯄ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯊꯣꯛꯄꯀꯣ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯄꯩꯈꯥꯗꯗꯤ ꯊꯋꯥꯏ ꯌꯥꯎꯕꯁꯤꯁꯨ ꯌꯥꯎꯗꯕꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯀꯣꯏꯁꯟꯅꯤ ꯍꯪꯉꯛꯀꯗꯣꯏꯁꯦ ꯆꯞ ꯃꯥꯟꯅꯕ ꯑꯦꯛꯖꯥꯝ ꯔꯨꯝꯗ ꯐꯝꯃꯀꯥꯟꯗ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯍꯌꯦꯡꯗ ꯀ꯭ꯂꯥꯁ ꯐꯖꯅ ꯌꯥꯎꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯑꯦꯛꯖꯥꯝꯗꯁꯨ ꯐꯖꯅ ꯇꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ Hr.Sec.Schoolꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯕꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯒꯤ ꯃꯁꯤꯡ ꯑꯣꯖꯥꯒꯤ ꯃꯁꯤꯡ ꯁ꯭ꯀꯨꯜꯁꯤꯗ ꯀꯔꯝꯕ ꯁꯕꯖꯦꯛꯇ ꯑꯣꯖꯥ ꯍꯦꯜꯂꯤꯕ ꯀꯔꯝꯕ ꯁꯕꯖꯦꯛꯇ ꯑꯣꯖꯥ ꯋꯥꯠꯂꯤꯕ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯤꯗ ꯀꯔꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯃꯊꯧ ꯇꯥꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯉꯁꯤꯒꯤ ꯏꯄꯤꯁꯣꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯅꯤꯡꯊꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄ ꯉꯝꯃꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯏꯄꯤꯁꯣꯠ ꯑꯁꯤ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯛꯄꯒꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯕ꯭ꯂꯦꯛꯕꯣꯔꯗ ꯑꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯛꯇꯗ ꯑꯩꯈꯣꯏ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯆꯠꯊꯕ ꯏꯄꯤꯁꯣꯠ ꯅꯠꯇꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯔꯨꯑꯣꯏꯅ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯁꯣꯏꯕ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯒꯤ ꯑꯍꯣꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯍꯣꯕ ꯑꯗꯨꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯍꯣꯕ ꯑꯁꯣꯏꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟ ꯕ꯭ꯂꯦꯛꯕꯣꯔꯗꯀꯤ ꯏꯄꯤꯁꯣꯠ ꯑꯁꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯏꯄꯤꯁꯣꯠ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯅꯧꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯅꯧꯕ ꯏꯄꯤꯁꯣꯠ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯗꯝꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯅꯤꯉꯣꯝꯕꯝ ꯖꯣꯅꯤꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯁꯥꯏ ꯂꯥꯡꯃꯨꯁꯨ ꯁꯤ Hr.Sec.School